ꯃꯌꯥꯝꯒ ꯆꯤꯃꯨ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯊꯤꯡꯁꯀꯤ ꯃꯃꯥꯡꯒꯤ एपिसोडसिंदु येंबिदबा यावरगदि सोयदना येंबियु वारीसि मपुंग फाना बाप तानबगिदमक हाइजबने अखोइना ममांगी एपिसोडगी खंखरे USA गी पेंसिल्वेनिया हाइबा जगह सिगी पिट्सबर्ग हाइबा सिटी सिदा बैंक लूट तौबा कांगु खरगी मरक्ता काली कौबी मसादा सुपर पावर यावजबी खोदांगदा नंबर 8 थाबा नुपी मसु सीजन 2 सिदा यावरखरबनी विलसु मागी वाखंदा अमदि मित्ता ओनबा संसारदु हे उबदगी ममा जोइसनसु हॉकिंसदा लाइरिबा लैब पुदुना लायेंखरबनी मसिदा आउन कौबा डॉक्टर अमसु हॉकिंसदा लाइरिबा लैबसी महाकी मखादा चा मोहन चलाइदुना लैबा अखोइना थेंगनखरे महानादी विलदा उरिबा खोलिबा सिंगसी चिंगनबा खरा लैबदगी कुपना थिजनबा होनखरे अदुबु विलगी ममा जॉयस होय हॉपर होयददी मखोइगी अरोनबा सिंगसी हाइदोक्तबिदा विलदा चांगेंग अमा चथनबा होनगदौरे हाबसी अयेंग मैखोनासु खंगरबनी जॉयसु बॉब कौबा याम जोक याम तौगनबा निपा अमगा नुसिनबसी थेंगनखरे स्ट्रेंजर थिंग्स की सीजन 2 सिददी अखोइना अनौबा कैरेक्टर खरसु उबा फंखरे मा अखोइना तम्मिबा स्कूल सिदा कालिफोर्निया देगी लाखिबा नौना लाखिबा मैक्स कौबी नुपी मचामसु उखरे महाकी मयाम्बा खरा ngauchनबा बिली कौबमसु हॉकिन सिदा लाखरे अदुगा डिटेक्टिव सु ओइबा मसामक जर्नलिस्ट सु ओइबा मुरी कौबनी पामसु उखरे मानसु बाबरा मांखिबगी केस अमदी हॉकिन सिदा थोइबा थौदो वाथोक सिंगसी थिगलकनबा सेम साखरबनी अदुबो हॉपरनदी थोखिबा थौदो वाथो अमदी वाफम सिंगसी लोसनिंगबदगी अमदी लोते यादबदगी मुरी वाफम सिंगदु याखिद्रबनी हॉकिन सिदा हुजिक हिंगोन कोइदुना फार्म तौदुना लेजबा मियोय खरनसु मखोइना थाजरिबा मही मरोंग सिंगसी मथोंग मरम खंगदना लोइना कंसलकबा पुमसलकबदगी अमना अमदा ताइसनदुना लैनखरे जोइसकी मयुमदसु हाना तौखिबगुम मथोंग मरम खंगदना अहिंगदा टेलीफोन लाखपचि हौरी हॉकिन्स लैब सिदना मखोइगी मेचिन सिंगसी खपतुना सिस्टम लोइना चाखरबनी विलनसु महाकना हे उरिबा ओनबा संसारदुगी सक्तमसिदा नोंग खाकपा लाव मरक्सिदा चावरबा मखोंग मयाम पानबा मोन्स्टर अमसु उखरे अदुगा अरोइबदना हॉपरना मयुम दालकपा मतमदा 11 सि महाका लोइनदुना लेरंबासि अखोइनसु उखरे हॉपरना 11 बु कनासु खंगनदबी मयुम सिदा लोनना चेक्सनना योक्तुना थंबिरमली सिन्नसिगा लोइनना एपिसोड अदु लोसनगिबनी मसिगी मखा एपिसोड 10 असिगी अहानबा सिन्नसिदा 11 गी पास की सिंदगी हौरे हुजिक सिनसिदा 11 ना ममांगदा डेमोग्रोगोन हारिबा मोन्स्टर दो हाटपगी सक्तम अदु उलगली महाकना मोन्स्टर सिबु महाकी पावरना मकुप ताहानदुना उफुल लोइना मांगनखिबनी मसिदा महाकसु मोन्स्टर सिदगी चाइथोरिबा मकुप सिंगसिना योमछनदुना मखोइनि मकपुन्ना मांगमिनखिबनी अदुबु 11 दि सिरमद्री सिनसिदा 11 सि मयादा तिम्बोंग ओदुना मकोक ngawduna तारगा लेरमली तौबतबु महाकना लैरिबा मफमसि ओनबा संसारदुदनी महाकना हुजि हौगलकपदा असोमदा महाकना मांगखिबा मफमदुमक्तदा लैरममी तौबतबु ओनबा संसार ओइबनिना मनाकता कनामता लैरमद्रे मफमसिसु इमममदुना मरी मरांग सिंगसिना कासि सिनबा थुंगना नपसन्दुना लैबसिसु उरी महाकना हुजि स्कूल सिगी कॉरिडोर सिंगसि चततुना मसासे याम सोना माइक पु कौदुना लागली अदुबु महाकना लैरिबा जगह सिदि ओनबा संसार ओइबनिना कनामता लैबसि उद्रे 11 सु मयाम पुन्ना लैमिनरमगा हौजिकता मथनदा मु तोखाइना ताबासिदा अंगांग ओइबनिना पाखत्तुना पिएदुना माइकपु याम कन कौदुना कपतुना थिरगली अदुबु मियोय अमता महाकना थीबा फंगद्रे चटपे याबा चलबसु महाकना थीबा फंगद्रे हुजिक मतुंगलोमदा 11 ना मियोय खरगी खोंजेल इको चत्तुना नासोन पिकना ताबदगी लैथोक्तुना येंगलुबदा मफमसिगी फलांग अमदा खितंग लापतकना ngaksangang होदु लैबसि उरे 11 सु मखुनसि तमना सुम चंगजलगली महाकना हुजिक मखुनसि येंगबदा तपना खुमजनबसि उरी अदुगा असोंग वांगमलोमदना मिंगजेल अमगी वांगवदा लैबगुम पुलिस खरसु टॉर्च पाइदुना कोइलांग लांगनरी तौरबिसिंगसि 11 नति उरे हौजिक 11 ना येंगिबा मखुनसिदा पुलिस अमनसु टॉर्च कापसलुतुना येंगली तसेंगबदि मखुनसि ममांगदा डेमोग्रोगोन हारिबा मोन्स्टरदुना स्कूलगी फगला अमा थुगाइदुना थोलखिबा मफमदुनि असोंग वांगमदगी पुलिसना मुन्ना येंगजलकपदि 11 सु खंगदुना नाकंदा लैथोक्तुना मु लुमजरी पुलिसिंगसिसु मोन्स्टरदुना हातो अमबा अमदी 11 ना हातो अमबा डॉक्टर बेनरगी मियोइसिंगदु लौखत्तुना कोइरांग लांगदुना पुदुना चतखरे 11 ना सोंग वांगदा मी लैत्रे खंगबदगी हौजिक लोनसनबा हौखरबा संसार अनिगी फाउनबम थोंगसि मखुनसिदा मखुत थिंजनदुना येंगली हौजिक मखुनसिदा मियोबेगी पाट मानबा लभरगुंबा मना खाजनदुना लैरिबसि 11 ना मखुत तिंगथोरक्तुना सेगाइखरे खुदसिसु नॉर्मेनगी संसारसिदा फाउदोरक्ली मखुतसु नमनप लावबा मही मनाय मयाम तैरक्ली मसिदगी 11 ना खंखरे मखुनसिदा महाकसु ओनबा संसारसिदगी नॉर्मेनगी संसारसिदा थोकपा यागनी हाइबसि मसिदगी महाकना मंगोंदा यावरिबा पावरसिना मखुनसि मसाली थोकपा चन्नुबा हेन लाउथोनखरे 11 सु संसार अनिजिगी मरक्ता कुपसन्दुना लैरिबा प्लास्टिक कुंबा कोवर असि सेगाइदुना मसासि हुजिक नॉर्मेनगी संसारसिदा
ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯐꯥꯎꯗꯣꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜꯁꯤꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯄꯨꯂꯤꯁꯁꯤꯡꯗꯨꯁꯨ ꯑꯁꯤꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯦꯂꯦꯚꯦꯟꯁꯨ ꯃꯊꯟꯇ ꯌꯥꯝ ꯋꯥꯅ ꯇꯞꯅ ꯊꯣꯛꯂꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯥꯏꯛꯀꯤ ꯃꯌꯨꯝꯁꯤꯗꯗꯤ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯕꯁꯤ ꯑꯦꯂꯦꯚꯦꯟꯅ ꯎꯔꯦ ꯃꯁꯤ ꯐꯥꯎꯕꯗ ꯑꯦꯂꯦꯚꯦꯟꯁꯨ ꯃꯥꯏꯛꯀꯤ ꯈꯟꯗꯨꯅ ꯌꯨꯝꯁꯤꯗ ꯇꯨꯃꯤꯟꯅ ꯆꯪꯁꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯥꯏ ꯍꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗꯅ ꯕ꯭ꯔꯦꯟꯅꯔꯒꯤ ꯀꯥꯡꯕꯨꯁꯤꯅ ꯑꯦꯂꯦꯚꯦꯟꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯃꯈꯣꯏꯅ ꯑꯦꯂꯦꯚꯦꯟꯁꯤ ꯔꯁꯤꯌꯥꯗꯒꯤ ꯊꯥꯔꯛꯈꯤꯕ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯁꯟꯗꯣꯛꯂꯤ ꯃꯥꯏꯛꯀꯤ ꯃꯄꯥ ꯇꯦꯠꯇꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯅꯈꯣꯏꯅ ꯃꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯕ ꯄꯥꯝꯃꯒꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯀꯅꯥꯝꯇꯗ ꯆꯤꯟ ꯊꯣꯛꯇꯅ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯤ ꯁꯣꯝꯗꯁꯨ ꯃꯥꯏꯛꯇ ꯕ꯭ꯔꯦꯟꯅꯔ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯅ ꯑꯦꯂꯦꯚꯦꯟꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯃꯥꯏꯛꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯒꯗꯕꯗꯤ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ ꯅꯪꯅ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯂꯣꯠꯂꯤꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯛꯎ ꯃꯥꯏꯛꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯇꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯪꯉꯝꯃꯒꯁꯨ ꯅꯈꯣꯏꯗꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯑꯣꯏ ꯅꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯕꯁꯨ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯔꯛꯂꯤ ꯑꯦꯂꯦꯚꯦꯟꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯌꯨꯝꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯌꯦꯡꯉꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯥꯏꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕꯁꯤ ꯎꯔꯦ ꯅꯨꯄꯤ ꯑꯃꯅ ꯃꯥꯏꯛꯇ ꯅꯪꯅ ꯑꯦꯂꯦꯚꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯈꯜꯂꯤꯕꯗꯨ ꯑꯆꯨꯝꯕ ꯂꯣꯏꯅ ꯅꯠꯇꯦ ꯃꯍꯥꯛꯇꯨ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯅꯨꯄꯥꯁꯤꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯦꯂꯦꯚꯦꯟꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯀꯟꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯌꯥꯝ ꯊꯨꯅ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯏꯃꯨꯡꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯃꯥꯏꯛꯅꯁꯨ ꯍꯧꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯑꯦꯂꯦꯚꯦꯟꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤ ꯃꯍꯥꯛꯅꯁꯨ ꯎꯔꯦ ꯑꯦꯂꯦꯚꯦꯟꯁꯨ ꯃꯄꯥꯟꯁꯤꯗ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯏꯛꯇ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯟꯕꯁꯤ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯥꯏꯛꯁꯨ ꯑꯦꯂꯦꯚꯦꯟ ꯎꯕꯗ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯕꯤ ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤꯁꯤꯅ ꯃꯥꯏꯛꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯈꯣꯏꯅꯁꯨ ꯊꯣꯡꯅꯥꯎꯁꯤꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯑꯦꯂꯦꯚꯦꯟꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯆꯤꯡꯅꯕꯗꯒꯤ ꯃꯄꯥꯟꯗ ꯃꯈꯣꯏꯒꯤ ꯐꯣꯔꯁ ꯃꯌꯥꯝꯁꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯣꯁ ꯀꯥꯞꯇꯨꯅ ꯑꯦꯂꯦꯚꯦꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯥꯏꯛꯅꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯦꯂꯦꯚꯦꯟ ꯎꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯚꯥꯞ ꯑꯣꯏꯔꯕꯣꯏ ꯈꯟꯖꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯕ꯭ꯔꯦꯟꯅꯔꯒꯤ ꯀꯥꯡꯕꯨꯁꯤꯅꯁꯨ ꯑꯦꯂꯦꯚꯦꯟꯁꯤ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕꯗ ꯐꯪꯗꯕꯗꯒꯤ ꯎꯃꯪꯒꯤ ꯖꯒꯥ ꯐꯥꯎꯕ ꯆꯪꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯑꯦꯂꯦꯚꯦꯟꯁꯨ ꯎ ꯃꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯃꯌꯥꯝꯁꯤꯅ ꯃꯍꯥꯛꯄꯨ ꯎꯈꯤꯗꯅꯕ ꯇꯨꯃꯤꯟꯅ ꯇꯥꯁꯟꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯁꯨ ꯃꯥꯏꯛꯀꯤ ꯋꯥꯈꯟꯗ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯤꯟꯁꯤꯡꯁꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯂꯥꯛꯂꯦ ꯁꯤꯟꯁꯤꯗ ꯎꯔꯤꯕ ꯌꯨꯝꯁꯤꯅ ꯍꯣꯄꯔꯒ ꯑꯦꯂꯦꯚꯦꯟꯒ ꯎꯃꯪꯒꯤ ꯖꯒꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯅꯤ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯑꯦꯂꯦꯚꯦꯟꯒ ꯃꯈꯣꯏꯅꯤ ꯆꯥꯅꯕ ꯈꯔ ꯍꯧꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯦꯂꯦꯚꯦꯟꯁꯤ ꯐꯤ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯟꯗꯨꯅ ꯃꯃꯤꯠ ꯈꯛꯇꯪ ꯐꯥꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯍꯣꯄꯔꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯅꯪꯅ ꯇꯧꯔꯛꯏꯗꯨꯅ ꯀꯔꯤꯅꯣ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯨꯔꯦ ꯍꯥꯏꯔꯤ ꯑꯦꯂꯦꯚꯦꯟꯅ ꯑꯩꯅ ꯁꯥꯔꯤꯕꯁꯤ ꯕꯨꯠꯅꯤ ꯍꯣꯄꯔꯅ ꯅꯪꯒꯤ ꯕꯨꯠ ꯈꯨꯁꯥꯗꯨꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ ꯍꯥꯏꯔꯤ ꯑꯦꯂꯦꯚꯦꯟꯅ ꯉꯁꯤꯁꯤ ꯍꯦꯂꯣꯋꯤꯟꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯍꯦꯂꯣꯋꯤꯟꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯦꯂꯦꯚꯦꯟꯅ ꯍꯦꯂꯣꯋꯤꯟ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯀꯨꯝꯍꯩꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯃꯥꯅ ꯄꯥꯝꯖꯕ ꯀꯁꯇ꯭ꯌꯨꯝ ꯑꯃꯃꯝ ꯁꯦꯠꯅꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯎꯁꯪꯒꯤ ꯄꯩꯁꯥ ꯈꯥꯏꯕꯒꯨꯝ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯅꯥꯀ ꯊꯦꯡꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯇꯤꯅꯦꯖꯔꯁꯤꯡꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯍꯣꯄꯔꯅ ꯍꯣꯏ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯁꯤ ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯀꯗꯕ ꯑꯦꯂꯦꯚꯦꯟꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯦꯂꯣꯋꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯐꯤꯅ ꯁꯥꯏꯅ ꯈꯨꯝꯖꯟꯗꯨꯅ ꯆꯠꯂꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯔꯣꯏ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯀꯅꯥꯒꯤ ꯋꯥꯐꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯂꯦꯚꯦꯟꯅ ꯑꯩꯕꯨ ꯐꯥꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯤꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯁꯛ ꯈꯪꯉꯔꯣꯏꯗꯅ ꯍꯣꯄꯔꯅ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯂꯦꯚꯦꯟꯅ ꯊꯧꯔꯝ ꯑꯗꯨ ꯑꯩꯁꯨ ꯌꯥꯎꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯍꯣꯄꯔꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯅꯪ ꯏꯕꯥꯅꯤꯅ ꯁꯦꯝꯈꯤꯕ ꯔꯨꯜꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯃꯐꯝ ꯑꯃꯠꯇꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯑꯦꯂꯦꯚꯦꯟ ꯍꯣꯏ ꯑꯩꯅꯁꯨ ꯔꯨꯜꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯦꯂꯣꯋꯤꯟꯒꯤ ꯅꯃꯥꯗ ꯐꯤꯅ ꯀꯨꯞꯁꯟꯗꯨꯅ ꯊꯣꯛꯂꯕꯗꯤ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯔꯣꯏ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯁꯨ ꯑꯩꯕꯨ ꯎꯕ ꯐꯪꯉꯔꯣꯏ ꯍꯣꯄꯔꯅ ꯉꯥꯏꯈꯣ ꯑꯩ ꯅꯪꯒꯤ ꯋꯥꯐꯝꯁꯤꯡꯗꯣ ꯑꯃꯠꯇ ꯇꯥꯕ ꯄꯥꯝꯗꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯀꯨꯝꯍꯩ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ ꯅꯪꯅ ꯐꯤ ꯀꯨꯞꯁꯟꯗꯨꯅ ꯊꯣꯛꯂꯕꯁꯨ ꯑꯇꯣꯞꯄ ꯗ꯭ꯔꯦꯁ ꯎꯞꯁꯟꯗꯨꯅ ꯆꯠꯂꯕꯁꯨ ꯅꯃꯥꯏꯗ ꯃꯥꯛꯁ ꯎꯞꯁꯟꯗꯨꯅ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯔꯕꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯅꯗꯤ ꯔꯤꯛꯁ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯨ ꯅꯪꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯦꯂꯦꯚꯦꯟꯁꯨ ꯍꯣꯄꯔꯅ ꯌꯥꯗꯕꯗꯒꯤ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯐꯤꯁꯤ ꯂꯧꯊꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯍꯣꯄꯔꯅ ꯑꯦꯂꯦꯚꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯕꯁꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯊꯦꯝꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯤ ꯐꯔꯦꯁꯦ ꯉꯁꯤꯁꯤ ꯑꯩ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯅꯪꯒꯤꯗꯃꯛ ꯀꯦꯟꯗꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯗꯨꯅ ꯇꯤꯚꯤꯗ ꯚꯨꯠꯀꯤ ꯐꯤꯂꯝ ꯑꯃ ꯌꯦꯡꯊꯣꯛꯁꯤ ꯃꯁꯤꯗ ꯋꯥꯐꯝꯁꯤ ꯌꯥꯅꯔꯁꯤ ꯏꯕꯥꯅꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯁꯤ ꯍꯥꯏꯔꯤ ꯑꯦꯂꯦꯚꯦꯟꯅ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯍꯥꯏꯔꯤꯕ ꯋꯥꯔꯗ ꯑꯁꯤꯗꯤ ꯈꯪꯗꯕꯗꯒꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ COM ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯕꯗꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯅꯪ ꯄ꯭ꯔꯣꯃꯤꯁꯀꯤ ꯑꯥꯔꯊꯗꯤ ꯈꯪꯕꯗꯥꯏꯅꯦ ꯅꯉꯣꯟꯗꯗꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯍꯥꯏꯔꯤꯕ ꯋꯥꯔꯗ ꯑꯁꯤ ꯑꯍꯥꯟꯕ ꯇꯥꯕ ꯑꯣꯏꯔꯝꯃꯒꯅꯤ ꯇꯞꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯈꯪꯉꯛꯑꯒꯅꯤꯗ ꯍꯥꯏꯔꯤ ꯑꯦꯂꯦꯚꯦꯟꯅ
ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯀꯗꯧꯔꯤꯕꯁꯤ ꯄꯨꯡ 8:15 ꯇꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯍꯣꯄꯔꯅ꯫ ꯍꯣꯏ ꯃꯥꯅꯤ 8:15ꯗꯅꯤ ꯄꯨꯡ 9:35 ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ 11ꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯌꯨ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅꯁꯨ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯈ꯭ꯔꯦ꯫ 11ꯁꯨ ꯍꯣꯄꯔꯅ ꯉꯁꯤꯗꯤ 9:35 ꯆꯠꯄ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕꯗꯒꯤ ꯈꯤꯇꯪ ꯍꯔꯥꯎꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯉꯁꯤꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯔꯦ, ꯄꯨꯔꯥ ꯑꯣꯏꯅ ꯍꯔꯥꯎꯕꯗꯤ ꯅꯠꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯣꯄꯔꯅ ꯁꯦꯝꯕꯤꯔꯤꯕ ꯆꯥꯅꯕꯁꯤꯡꯁꯤ ꯆꯥꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯍꯣꯄꯔꯅꯁꯨ 11ꯕꯨ ꯎꯖꯕꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯁꯥꯔꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯤ꯫ ꯃꯈꯣꯏꯅꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯣꯏꯁ ꯍꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯣꯏꯁꯅ ꯃꯆꯥꯅꯨꯄꯥ ꯋꯤꯜꯕꯨ ꯍꯧꯗꯣꯛꯄ ꯆꯪꯉꯛꯄꯗ ꯋꯤꯜꯗꯤ ꯀꯥꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯖꯣꯏꯁꯁꯨ ꯃꯁꯤꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯒꯨꯝ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯄ꯭ꯔꯕꯞ ꯆꯦꯜꯂꯛꯇꯨꯅ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯗ ꯑꯃꯨꯛ ꯍꯪꯂꯤ꯫ ꯖꯣꯅꯥꯊꯟꯁꯨ ꯀꯥꯗ ꯋꯤꯜ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯖꯣꯏꯁꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯁꯦ ꯍꯥꯡꯇꯣꯛꯎꯕꯗ ꯋꯤꯜꯁꯤ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯖꯣꯏꯁꯅ ꯋꯤꯜꯒꯤ ꯃꯑꯣꯡꯁꯤꯗ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯋꯤꯜꯅ ꯋꯥꯟ ꯇꯧꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯂꯤ꯫ ꯖꯣꯏꯁꯁꯨ ꯅꯨꯡꯁꯥ ꯊꯤꯕꯁꯤ ꯈꯔ ꯐꯔꯦ꯫ ꯍꯧꯖꯤꯛ ꯖꯣꯏꯁꯅ ꯍꯦꯂꯣꯋꯤꯟ ꯅꯨꯃꯤꯠꯁꯤꯒꯤ ꯋꯤꯜꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯀꯁꯇ꯭ꯌꯨꯝ ꯑꯃ ꯁꯦꯠꯆꯟꯕꯤꯗꯨꯅ ꯇꯌꯥꯔꯤ ꯀꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯤ꯫ ꯖꯣꯏꯁꯅ ꯍꯧꯖꯤꯛ ꯋꯤꯜꯅ ꯌꯦꯛꯑꯝꯕ ꯗ꯭ꯔꯣꯌꯤꯡꯁꯤꯡꯁꯤꯗ ꯑꯃꯨꯕ ꯃꯆꯨꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯥꯔ ꯑꯃ ꯌꯦꯛꯄꯒꯤ ꯗ꯭ꯔꯣꯌꯤꯡ ꯑꯁꯤ ꯎꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯗ꯭ꯔꯣꯌꯤꯡꯁꯤ ꯋꯤꯜꯅ ꯃꯃꯤꯠꯇ ꯉꯔꯥꯡ ꯑꯍꯤꯡ ꯃꯈꯣꯏꯒꯤ ꯃꯄꯥꯟꯗ ꯎꯈꯤꯕ ꯁꯛꯇꯝꯗꯨꯅꯤ꯫ ꯖꯣꯏꯁꯅ ꯃꯁꯤ ꯎꯕꯗ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯋꯤꯜꯗ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯋꯤꯜ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯋꯤꯜꯅ ꯋꯥꯐꯝꯁꯤꯡꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯅ ꯌꯦꯛꯇꯨꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯅꯪ ꯏꯃꯥꯗ ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯌꯨ, ꯅꯪ ꯑꯃꯨꯛꯀ ꯍꯟꯅ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯕꯥꯞꯇ ꯎꯕꯁꯤꯡꯗꯨ ꯎꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯋꯤꯜꯅ ꯎꯗꯦꯗ, ꯗ꯭ꯔꯣꯌꯤꯡꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤꯗ ꯍꯥꯞꯅꯕ ꯌꯦꯛꯈꯤꯕꯅꯤ, ꯑꯩꯅ ꯃꯗꯨ ꯎꯕꯒꯤ ꯌꯦꯛꯄ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯁꯛꯇꯝꯁꯤ ꯋꯤꯜꯅ ꯎꯕꯗꯒꯤ ꯌꯦꯛꯈꯤꯕꯅꯤ꯫ ꯖꯣꯏꯁꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯋꯤꯜꯗ ꯋꯥꯍꯪꯁꯤ ꯍꯪꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯋꯤꯜꯒꯤ ꯗ꯭ꯔꯦꯁꯁꯤ ꯂꯣꯏꯁꯟꯕ ꯂꯣꯏꯗꯨꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯃꯥ ꯖꯣꯏꯁꯀ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯒꯅ ꯐꯣꯇꯣ ꯈꯔ ꯂꯧꯔꯤ꯫ ꯁꯣꯝꯗꯅ ꯗꯁꯇꯤꯟꯁꯨ ꯃꯃꯥꯁꯤꯅ ꯋꯤꯜꯅ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯦꯠꯇꯨꯅ ꯐꯣꯇꯣ ꯀꯟꯅ ꯀꯥꯞꯂꯤ꯫ ꯂꯨꯀꯁꯁꯨ ꯃꯃꯥꯅ ꯗ꯭ꯔꯦꯁꯁꯤ ꯁꯦꯠꯇꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ꯫ ꯃꯁꯤꯗ ꯂꯨꯀꯁꯅ ꯇꯧꯔꯤꯕ ꯑꯦꯛꯁꯟꯁꯤꯗ ꯃꯆꯟꯅꯨꯄꯤꯁꯤꯅ ꯅꯪꯁꯤ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯒꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯈꯔ ꯍꯩꯁꯤꯡꯕ ꯈꯔ ꯂꯤꯈꯠꯅꯤꯡꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯁꯨ ꯁꯤꯔꯤꯁꯤꯗ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯛꯀꯗꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯂꯨꯀꯁꯀꯤ ꯃꯃꯥꯁꯤꯅ ꯃꯆꯟꯅꯨꯄꯤꯁꯤꯅ ꯍꯩꯁꯤꯡꯅ ꯉꯥꯡꯉꯛꯄꯁꯤꯗ ꯅꯌꯥꯝꯕꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯁꯣꯝꯗꯅ ꯃꯥꯏꯛꯁꯨ ꯃꯃꯥ ꯀꯦꯔꯟꯅ ꯗ꯭ꯔꯦꯁꯁꯤ ꯁꯦꯠꯆꯟꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯛꯇꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯅ ꯍꯔꯥꯎꯔꯕꯁꯨ 11ꯒꯤ ꯋꯥꯈꯟꯗ ꯃꯨꯠ ꯏꯂꯩ ꯂꯩꯇꯅ ꯐꯣꯇꯣꯁꯤ ꯀꯥꯞꯂꯤ꯫ ꯍꯧꯖꯤꯛ ꯗꯁꯇꯤꯟꯒ ꯂꯨꯀꯁꯀ ꯃꯥꯏꯛ ꯑꯁꯤ ꯗ꯭ꯔꯦꯁꯁꯤ ꯁꯦꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯂꯦ꯫ ꯋꯤꯜꯁꯨ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯅ ꯊꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯅ ꯁꯥꯔꯤꯕꯁꯤ ꯒꯣꯁ ꯕꯨꯁꯇꯔꯒꯤ ꯇꯤꯝꯅꯤ꯫ ꯃꯁꯤꯗ ꯃꯃꯤꯡꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯜꯂꯤ꯫ ꯃꯥꯏꯛꯅ ꯂꯨꯀꯁꯀꯤ ꯊꯕꯥꯛꯇ ꯊꯥꯔꯤꯕ ꯃꯃꯤꯡꯁꯤ ꯄꯥꯗꯨꯅ ꯅꯪꯉꯣꯟꯗ ꯕꯦꯡ ꯄꯦꯟ ꯍꯥꯏꯅ ꯊꯥꯖꯜꯂꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩ ꯕꯦꯡ ꯄꯦꯟꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯏꯛꯅ ꯑꯃꯨꯛ ꯅꯠꯇꯦ, ꯕꯦꯡ ꯄꯦꯟꯗꯤ ꯑꯩꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯋꯤꯜꯅ ꯇꯤꯝꯁꯤꯗ ꯕꯦꯡ ꯄꯦꯟ ꯑꯅꯤ ꯁꯨꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯏꯛꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯕꯦꯡ ꯄꯦꯟ ꯑꯃꯈꯛꯇꯅꯤ ꯂꯩꯕ, ꯑꯩꯈꯣꯏ ꯃꯔꯤꯅ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯕꯦꯡ ꯄꯦꯟ ꯑꯣꯏꯕ, ꯗꯁꯇꯤꯟꯅ ꯁ꯭ꯇꯦꯟ ꯑꯣꯏꯕ, ꯋꯤꯜꯅ ꯏꯒꯣꯟ ꯁꯥꯕ, ꯑꯗꯨꯒ ꯂꯨꯀꯥꯁ ꯅꯪꯅ ꯋꯤꯟꯁꯇꯟ ꯁꯥꯒꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯨꯀasꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯋꯤꯟꯁꯇꯟ ꯑꯣꯏꯒꯦ ꯍꯥꯏꯈꯤꯗꯦꯅ ꯅꯈꯣꯏꯍꯨꯝꯗ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯃꯥꯏꯛꯅ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯈ꯭ꯔꯕꯗꯨꯗꯤ ꯅꯪ ꯋꯤꯟꯁꯇꯟ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯋꯤꯜꯅꯁꯨ ꯂꯨꯀasꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯏꯛ ꯂꯨꯀasꯅꯗꯤ ꯃꯇꯝꯗꯨꯗ ꯋꯤꯟꯁꯇꯟ ꯑꯣꯏꯕ ꯑꯗꯨ ꯌꯥꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯨꯀasꯅ ꯑꯃꯨꯛ ꯀꯅꯥ ꯑꯃꯠꯇꯅ ꯋꯤꯟꯁꯇꯟꯁꯤ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯃꯥꯏꯛꯅ ꯋꯤꯟꯁꯇꯟ ꯑꯣꯏꯕꯗ ꯀꯔꯤ ꯀꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯨꯀasꯅ ꯋꯤꯟꯁꯇꯟꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯌꯥꯝ ꯄꯨꯟꯕ ꯃꯇꯝꯗ ꯊꯦꯡꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ, ꯃꯍꯥꯛꯇꯤ ꯌꯥꯍꯧ ꯊꯦꯡꯕ ꯃꯤꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯃꯌꯥꯝꯗ ꯖꯣꯛ ꯇꯧꯕꯁꯨ ꯍꯩꯇꯦ, ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁ ꯑꯃꯁꯨ ꯑꯣꯏꯗꯦ꯫ ꯃꯥꯏꯛꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯍꯥꯛꯇꯨ ꯃꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯨꯀasꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯑꯣꯏꯅ ꯁꯥꯕ ꯀꯩꯗꯧꯒꯦ? ꯃꯥꯏꯛꯅ ꯀꯔꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯤ꯫ ꯂꯨꯀasꯅ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯔꯤꯕ? ꯃꯥꯏꯛꯁꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯀasꯅ ꯌꯥꯔꯦ ꯈꯪꯉꯦ ꯌꯥꯔꯦ ꯃꯥꯏꯛ, ꯂꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯔꯅꯨ꯫ ꯅꯪꯅ ꯋꯤꯟꯁꯇꯟ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯅꯪꯅ ꯀꯨꯆꯨ ꯉꯧꯕꯒꯤ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯃꯨꯕꯒꯤ ꯋꯤꯟꯁꯇꯟ ꯑꯗꯨ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯏꯛꯅ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯑꯗꯨꯝꯅꯗꯤ ꯍꯥꯏꯈꯤꯗꯦꯅ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯃꯈꯣꯏꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯗꯁꯇꯤꯟꯅ ꯑꯀꯣꯏꯕꯁꯤꯗ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯇꯣꯉꯥꯟꯕ ꯀꯁꯇ꯭ꯌꯨꯝ ꯑꯃ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏ ꯃꯔꯤ ꯈꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯁ꯭ꯀꯨꯜꯁꯤꯗ꯫ ꯁꯥꯇ꯭ꯔ ꯑꯇꯩ ꯀꯅꯥꯝꯇꯅ ꯀꯁꯇ꯭ꯌꯨꯝ ꯑꯃꯠꯇ ꯁꯦꯠꯂꯛꯇꯦ, ꯅꯍꯥꯟꯈꯩꯒꯨꯝꯅ ꯅꯣꯔꯃꯦꯜꯒꯤ ꯗ꯭ꯔꯦꯁꯇ ꯑꯗꯨꯃꯛꯅ ꯂꯥꯛꯅꯔꯤ꯫ ꯃꯁꯤ ꯎꯕꯗ ꯗꯁꯇꯤꯟꯅ ꯃꯔꯩ ꯌꯦꯠꯅꯔꯤꯕ ꯂꯨꯀasꯀ ꯃꯥꯏꯛꯀꯗꯁꯨ ꯅꯈꯣꯏꯅꯤꯒꯤ ꯃꯔꯩꯗꯨ ꯉꯥꯛꯇ ꯂꯦꯞꯈꯣ ꯌꯥꯔꯦ ꯇꯣꯛ, ꯂꯥꯛꯅꯔꯤꯕ ꯑꯇꯩ ꯃꯌꯥꯝꯁꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯅ ꯀꯁꯇ꯭ꯌꯨꯝ ꯑꯃꯠꯇ ꯁꯦꯠꯂꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯈꯣꯏ ꯃꯔꯤ ꯈꯛꯇ ꯇꯣꯉꯥꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯤ ꯎꯄꯥꯏ ꯂꯩꯇꯅ ꯀꯁꯇ꯭ꯌꯨꯝꯁꯤꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅꯁꯨ ꯃꯈꯣꯏ ꯃꯔꯤꯗ ꯅꯣꯛꯁꯜꯂꯛꯂꯤ꯫ ꯗꯁꯇꯤꯟꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯄꯨꯟꯅ
ꯀꯔꯝ ꯀꯥꯟꯗ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈ꯭ꯔꯤꯕ ꯃꯥꯏꯛꯅ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯥꯇ꯭ꯔ ꯂꯣꯏꯅꯃꯛ ꯃꯥꯅ ꯄꯥꯝꯖꯕ ꯀꯁꯇ꯭ꯌꯨꯝ ꯂꯣꯏꯅ ꯁꯦꯠꯂꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯑꯣꯡꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯀꯔꯝꯅ ꯐꯤꯔꯦꯞ ꯑꯁꯤ ꯍꯣꯡꯈ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯅ ꯀꯔꯤꯒꯤ ꯈꯪꯍꯧꯗ꯭ꯔꯤꯕ ꯗꯁꯇꯤꯟꯅ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏ ꯃꯔꯤꯗ ꯁꯥꯟꯅꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯇꯨꯅꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯏꯀꯥꯏꯅꯕ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯃꯥꯏꯊꯣꯡꯗ ꯏꯀꯥꯏꯕꯒꯤ ꯁꯛꯇꯝ ꯎꯠꯄ ꯌꯥꯗꯦ ꯍꯧꯖꯤꯛ ꯂꯨꯀꯥꯁꯀ ꯗꯁꯇꯤꯟꯒꯁꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯂꯧꯊꯣꯛꯅꯕ ꯇꯧꯔꯤꯉꯩ ꯃꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯊꯧꯕ ꯁ꯭ꯀꯦꯠꯁꯦ ꯊꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯦꯛꯁꯁꯨ ꯃꯍꯥꯛꯀꯤ ꯎꯄꯨꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯤ ꯗꯁꯇꯤꯟꯒ ꯂꯨꯀꯥꯁꯀꯗꯤ ꯃꯦꯛꯁ ꯎꯕꯗ ꯉꯥꯎꯈ꯭ꯔꯦ ꯃꯦꯛꯁꯁꯤ ꯃꯈꯣꯏꯅꯤꯅꯗꯤ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕ ꯄꯥꯝꯂꯤ ꯗꯁꯇꯤꯟꯅ ꯂꯨꯀꯥꯁ ꯍꯧꯖꯤꯛ ꯍꯦꯛꯇ ꯇ꯭ꯔꯥꯏ ꯇꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯨꯀꯥꯁꯅ ꯅꯠꯇꯦ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛꯇꯤ ꯊꯨꯝꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯁꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯉꯥꯎꯕ ꯇꯥꯔꯤꯕꯅꯤ ꯄꯪꯕꯁꯨ ꯇꯥꯔꯕꯅꯤ ꯗꯁꯇꯤꯟꯅ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯅꯤꯅ ꯉꯁꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯒꯣꯁ ꯕꯨꯁꯇꯔꯒꯤ ꯇꯤꯝ ꯑꯁꯤ ꯄꯥꯝꯃꯒꯗꯤ ꯂꯨꯀꯥꯁꯅ ꯍꯣꯏꯅꯦ ꯁꯣꯏꯗꯅ ꯄꯥꯝꯃꯝꯒꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛꯇꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯈꯤꯔꯣꯏꯁꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅꯤꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯀꯁꯇ꯭ꯌꯨꯝ ꯑꯃ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯁꯇ꯭ꯌꯨꯝ ꯁꯦꯠꯄꯁꯨ ꯅꯠꯇꯦ ꯗꯁꯇꯤꯟꯅ ꯑꯩꯗꯤ ꯅꯣꯔꯃꯦꯜꯗ ꯁꯦꯠꯄ ꯌꯥꯕ ꯗ꯭ꯔꯦꯁ ꯑꯃꯠꯇ ꯄꯣꯔꯛꯍꯧꯗ꯭ꯔꯦ ꯅꯪꯗꯤ ꯄꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯨꯀꯥꯁꯅ ꯄꯣꯔꯛꯇꯦ ꯑꯩꯁꯨ ꯄꯣꯔꯛꯍꯧꯗ꯭ꯔꯦ ꯗꯁꯇꯤꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯪꯕ ꯇꯥꯕꯅꯤ ꯅꯁꯥꯗꯣ ꯇꯌꯥꯔꯤꯗ ꯂꯩꯌꯨ ꯊꯕꯛꯁꯤ ꯍꯧꯖꯤꯛ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯇꯨꯡꯗ ꯆꯥꯟꯁ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯂꯨꯀꯥꯁꯁꯨ ꯈꯤꯇꯪ ꯄꯥꯈꯠꯅ ꯃꯤꯍꯨꯟ ꯆꯣꯡꯗꯨꯅ ꯃꯁꯥ ꯃꯎꯁꯤ ꯈꯤꯡꯇꯣꯛꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯁꯣꯔ ꯁꯥꯡ ꯍꯣꯟꯇꯣꯛꯇꯨꯅ ꯃꯦꯛꯁꯀꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯃꯦꯛꯁꯇꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯨꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯅꯤꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯃꯨꯛ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯣꯏꯁꯀꯤ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯄꯔꯁꯤ ꯖꯣꯏꯁꯅ ꯀꯧꯕꯗꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤ ꯖꯣꯏꯁꯅ ꯍꯧꯖꯤꯛ ꯍꯣꯄꯔꯗ ꯃꯆꯥꯅꯨꯄꯥ ꯋꯤꯜꯅ ꯌꯦꯛꯑꯝꯕ ꯃꯍꯥꯛꯅ ꯆꯤꯡꯅꯈꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯌꯦꯡꯍꯟꯗꯨꯅ ꯂꯩꯔꯤ ꯍꯣꯄꯔꯅꯁꯨ ꯗ꯭ꯔꯣꯌꯤꯡꯁꯤ ꯌꯨꯝꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯥꯡꯒꯠꯇꯨꯅ ꯀꯨꯞꯅ ꯌꯦꯡꯁꯟꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯋꯤꯜꯅ ꯌꯦꯛꯑꯝꯃꯤꯕ ꯗ꯭ꯔꯣꯌꯤꯡꯁꯤꯒ ꯌꯨꯝꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯖꯣꯏꯁꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯚꯥꯞ ꯇꯥꯔꯝꯃꯒꯅꯤ ꯍꯣꯄꯔ ꯗ꯭ꯔꯣꯌꯤꯡꯁꯤꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯋꯤꯜꯅ ꯃꯐꯝꯁꯤꯃꯛꯇꯗ ꯃꯥꯅ ꯌꯦꯛꯂꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯎꯈꯤꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯋꯤꯜꯒꯤ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯌꯦꯛꯄ ꯑꯣꯏꯔꯝꯒꯅꯤꯗ ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨ ꯖꯣꯏꯁꯅ ꯑꯗꯨꯒ ꯋꯤꯜꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝꯁꯤꯡꯁꯤ ꯂꯣꯠꯁꯤꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡꯁꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗꯁꯨ ꯑꯣꯏꯗꯕ ꯉꯥꯡꯂꯤ ꯍꯣꯄꯔꯅ ꯖꯣꯏꯁ ꯋꯤꯜꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯈꯠꯂꯨꯈꯤꯅꯨ ꯍꯥꯏꯔꯤ ꯖꯣꯏꯁꯅ ꯍꯣꯄꯔ ꯅꯪꯅꯁꯨ ꯇꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯟ ꯗꯣꯛꯇꯔ ꯑꯥꯎꯟꯅ ꯍꯪꯕꯗ ꯋꯤꯜꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯍꯦꯛ ꯎꯔꯤꯕꯁꯤ ꯃꯉꯣꯟꯗ ꯃꯪꯂꯥꯟ ꯅꯠꯇꯦ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯕꯒꯨꯝ ꯊꯧꯗꯣꯛꯁꯤꯡꯁꯤ ꯊꯦꯡꯅꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯍꯣꯏ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯃꯪꯂꯥꯟ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯉꯤ ꯐ꯭ꯂꯥꯁꯕꯦꯛꯅꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯋꯤꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯈ꯭ꯔꯦ ꯃꯈꯣꯏꯗꯁꯨ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯤ ꯅꯥꯏ ꯃꯈꯣꯏꯅ ꯈꯟꯖꯔꯤꯕꯁꯤ ꯃꯉꯣꯟꯗ ꯎꯔꯤꯕꯁꯤꯡꯁꯤ ꯇꯁꯦꯡꯅ ꯍꯦꯛꯇ ꯊꯣꯛꯄꯒꯨꯝ ꯈꯟꯖꯩ ꯖꯣꯏꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯤꯜꯅ ꯌꯦꯛꯑꯝꯃꯤꯕ ꯗ꯭ꯔꯣꯌꯤꯡꯁꯤꯅ ꯃꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ ꯗꯣꯛꯇꯔ ꯑꯥꯎꯟꯅꯁꯨ ꯍꯥꯟꯅ ꯍꯥꯏꯔꯛꯈ꯭ꯔꯕꯗꯨꯗꯤ ꯋꯤꯜꯒꯤ ꯂꯥꯏꯅꯥꯁꯤ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯖꯣꯏꯁꯇꯤ ꯗꯣꯛꯇꯔ ꯑꯥꯎꯟ ꯄꯜꯂꯛꯄꯁꯤꯗ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯃꯍꯥꯛꯅꯗꯤ ꯗꯣꯛꯇꯔ ꯑꯥꯎꯟꯁꯤ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯕꯅꯣ ꯅꯪ ꯆꯤꯀꯥꯒꯣꯗ ꯆꯠꯄ ꯄꯥꯝꯂꯤꯕꯔꯥ ꯖꯣꯏꯁꯅ ꯍꯣꯏ ꯃꯐꯝꯗꯨꯗꯗꯤ ꯑꯐꯕ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯗꯨꯗꯤ ꯃꯈꯣꯏꯅꯗꯤ ꯋꯤꯜꯗ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯤ ꯁꯣꯏꯗꯅ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯅꯪꯒꯤ ꯋꯥꯈꯟꯗꯣ ꯑꯔꯥꯟꯕꯅꯤ ꯖꯣꯏꯁ ꯗꯣꯛꯇꯔꯁꯤꯡꯗꯨꯅ ꯅꯉꯣꯟꯗꯒꯤ ꯇꯧꯒꯗꯧꯔꯤꯕꯁꯤ ꯄꯩꯁꯥ ꯈꯛꯇ ꯂꯧꯊꯣꯛꯇꯨꯅ ꯑꯉꯥꯡꯁꯤ ꯂꯥꯌꯦꯡꯗꯨꯅ ꯑꯗꯨꯝ ꯊꯝꯒꯗꯧꯔꯤꯕꯅꯤ ꯋꯤꯜꯗ ꯏꯝꯄ꯭ꯔꯨꯚ ꯑꯃꯠꯇ ꯂꯩꯔꯣꯏ ꯋꯤꯜꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯃꯉꯣꯟꯗ ꯀꯥ ꯍꯦꯟꯕ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯑꯃ ꯅꯪꯈꯤꯕꯗꯨꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯊꯧꯗꯣꯛꯁꯤꯡꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯗꯤ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕꯁꯤꯗꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯁꯤꯒꯤ ꯍꯣꯀꯤꯟꯁꯀꯤ ꯃꯤꯌꯥꯝꯁꯤ ꯂꯣꯏꯅ ꯀꯤꯅꯔꯤꯕꯅꯤ ꯃꯁꯤꯗ ꯅꯪꯁꯨ ꯑꯩꯁꯨ ꯑꯀꯤꯕꯁꯤꯡꯁꯤ ꯀꯣꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯤꯜꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯉꯣꯟꯗ ꯊꯧꯗꯣꯛꯁꯤꯡꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯞꯇꯥ ꯈꯔ ꯊꯥ ꯈꯔ ꯂꯩꯔꯒꯗꯤ ꯇꯞꯅ ꯀꯥꯎꯖꯈ꯭ꯔꯅꯤꯗ ꯌꯦꯡꯉꯨ ꯖꯣꯏꯁ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯑꯃꯗꯤ ꯊꯣꯛꯍꯟꯗꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨ ꯄꯥꯁꯅꯤ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯁꯨ ꯑꯇꯦꯟꯕ ꯃꯇꯝꯗ ꯍꯦꯛꯇ ꯀꯥꯎ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯣꯏ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯦꯆꯔꯅꯤ ꯑꯗꯨꯕꯨ ꯃꯇꯝꯁꯤꯅ ꯁꯨꯝ ꯍꯧꯈ꯭ꯔꯒ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯒꯅꯤ ꯇꯞꯅ ꯀꯥꯎꯖꯔꯛꯀꯅꯤ ꯃꯗꯨ ꯃꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯅꯤꯡꯉꯦꯅ ꯀꯥꯎꯊꯣꯛꯄ ꯌꯥꯔꯣꯏ ꯖꯣꯏꯁꯨ ꯍꯧꯖꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯃꯀꯣꯛꯁꯤ ꯄꯨꯕ ꯉꯝꯃꯛꯇꯕꯗꯒꯤ ꯆꯨꯔꯨꯞ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯨꯔꯨꯞꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯣꯄꯔꯅ ꯃꯥꯅ ꯊꯛꯂꯤꯕ ꯆꯨꯔꯨꯞꯁꯤ ꯖꯣꯏꯁꯇ ꯄꯤꯕꯤꯔꯤ ꯖꯣꯏꯁꯁꯨ ꯍꯣꯄꯔꯒꯤ ꯆꯨꯔꯨꯞꯁꯤ ꯆꯤꯡꯕꯗ ꯍꯥꯔꯦ ꯖꯣꯏꯁꯅ ꯂꯣꯛ ꯈꯨꯗꯨꯅ ꯅꯪꯗꯤ ꯑꯁꯨꯛꯌꯥꯝ ꯀꯟꯕ ꯆꯨꯔꯨꯞꯁꯤꯗꯤ ꯀꯔꯤꯒꯤ ꯊꯛꯏꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯁꯨ ꯖꯣꯏꯁꯀꯤ ꯃꯇꯧꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯧꯈ꯭ꯔꯕ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯆꯨꯔꯨꯞ ꯑꯗꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯑꯩꯒꯤ ꯀꯣꯛꯁꯤ ꯄꯣꯊꯥꯅꯕ ꯍꯣꯠꯅꯕꯗ ꯖꯣꯏꯁꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯍꯣꯄꯔꯅ ꯖꯣꯏꯁ ꯅꯪꯅꯁꯨ ꯈꯪꯉꯝꯒꯅꯤꯗ
ꯃꯇꯝ ꯑꯃ ꯏꯕꯥꯅꯤꯅ ꯆꯨꯔꯨꯞ ꯂꯥꯟꯅꯗꯨꯅ ꯊꯛꯈꯤꯕꯗꯣ ꯖꯣꯏꯁꯨ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯣꯏꯅꯤꯁꯤ ꯅꯣꯛꯃꯤꯟꯅꯔꯤ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯅꯤꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯍꯣꯡꯈ꯭ꯔꯦ ꯍꯣꯄꯔꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅꯤꯅ ꯅꯣꯛꯈꯤꯕꯗꯣ ꯁ꯭ꯇꯤꯌꯥꯔ ꯃꯈꯥꯗꯨꯗ ꯏꯕꯥꯅꯤꯅ ꯆꯨꯔꯨꯞ ꯂꯥꯟꯅꯗꯨꯅ ꯊꯛꯏꯉꯩ ꯃꯗꯨꯗ ꯃꯤꯁꯇꯔ ꯀꯣꯄꯔꯅ ꯎꯈꯤꯕꯗꯒꯤ ꯏꯕꯥꯅꯤꯗ ꯇꯥꯟꯅꯔꯛꯈꯤꯕꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯍꯧꯈ꯭ꯔꯕ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯅꯗꯨꯅ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯒ ꯖꯣꯏꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯀꯥꯎꯊꯣꯛꯄ ꯇꯝꯂꯁꯤ ꯍꯣꯄꯔ ꯍꯥꯏꯔꯤ ꯍꯣꯄꯔꯅꯁꯨ ꯖꯣꯏꯁꯄꯨ ꯊꯦꯝꯕꯤꯔꯤ ꯃꯁꯤꯗꯒꯤ ꯍꯣꯀꯤꯟꯁꯇ ꯂꯩꯔꯤꯕ ꯂꯦꯕꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯀꯥꯅꯤꯛ ꯑꯃ ꯗꯣꯛꯇꯔ ꯑꯥꯎꯟ ꯍꯣꯏꯅ ꯁꯨꯠ ꯁꯦꯠꯆꯟꯕꯤꯗꯨꯅ ꯑꯣꯟꯅꯕ ꯁꯪꯁꯥꯔꯁꯤꯗ ꯊꯥꯖꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯁꯤ ꯇꯧꯔꯤꯕꯒꯤ ꯃꯔꯝꯅ ꯑꯣꯟꯅꯕ ꯁꯪꯁꯥꯔꯁꯤꯗ ꯃꯈꯣꯏꯅ ꯁꯤꯒꯅꯦꯜ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯃꯦꯆꯤꯟ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯃꯦꯆꯤꯟꯗꯨ ꯆꯥꯛꯄꯗꯒꯤ ꯁꯣꯝꯗꯁꯨ ꯃꯦꯆꯤꯟꯁꯤꯡꯁꯤ ꯃꯊꯧ ꯐꯖꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗꯨꯗ ꯂꯩꯔꯤꯕ ꯃꯦꯆꯤꯟꯗꯨ ꯁꯦꯝꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯑꯥꯎꯟ ꯍꯣꯏꯅ ꯃꯦꯀꯥꯅꯤꯛꯁꯤ ꯅꯦꯛꯇꯨꯅ ꯑꯣꯟꯅꯕ ꯁꯪꯁꯥꯔꯁꯤꯗ ꯊꯥꯖꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯅꯤꯄꯥꯁꯤ ꯁꯨꯠ ꯁꯦꯠꯇꯨꯅ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯑꯣꯟꯅꯕ ꯁꯪꯁꯥꯔꯁꯤꯗ ꯆꯪꯁꯟꯈ꯭ꯔꯦ ꯃꯁꯥꯗ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯁꯨ ꯌꯥꯎꯔꯤ ꯗꯣꯛꯇꯔ ꯑꯥꯎꯟ ꯍꯣꯏꯅꯁꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯅꯤꯄꯥꯁꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯀꯦꯃꯦꯔꯥꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯁꯣꯝꯗ ꯂꯣꯏꯅ ꯌꯦꯡꯂꯤ ꯃꯦꯀꯥꯅꯤꯛꯁꯤꯅꯁꯨ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯄꯥꯔꯠ ꯈꯔ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯁꯦꯝꯖꯟꯗꯨꯅ ꯄꯥꯔꯠꯁꯤꯡꯁꯤ ꯁꯤꯟꯇꯣꯛꯄꯗꯒꯤꯗꯤ ꯁꯣꯝꯗꯁꯨ ꯍꯥꯟꯅꯒꯨꯝ ꯀꯅꯦꯛꯁꯟꯁꯤꯡꯁꯤ ꯂꯣꯏꯅ ꯐꯪꯂꯦ ꯃꯁꯤꯗ ꯗꯣꯛꯇꯔ ꯑꯥꯎꯟ ꯑꯃꯗꯤ ꯃꯌꯥꯝꯁꯤꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯗꯣꯛꯇꯔ ꯑꯥꯎꯟꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯋꯤꯜꯗ ꯍꯪꯈꯤꯕ ꯑꯃꯗꯤ ꯋꯤꯜꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝꯁꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯀꯤ ꯃꯇꯦꯡꯗꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯗꯨꯅ ꯌꯦꯡꯂꯤ ꯃꯈꯣꯏꯅꯁꯨ ꯋꯤꯜꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯊꯤꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯦꯟꯁꯤꯒ ꯁ꯭ꯇꯤꯞꯀꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯅꯣꯠ ꯈꯔ ꯏꯗꯨꯅ ꯂꯩꯔꯤꯉꯩ ꯅꯦꯟꯁꯤꯒꯤ ꯄꯦꯟꯁꯤꯟꯁꯤ ꯇꯦꯛꯈꯤꯕꯗꯒꯤ ꯃꯆꯤꯟ ꯏꯠꯄ ꯊꯣꯛꯂꯛꯄꯗ ꯅꯦꯟꯁꯤꯅ ꯅꯥꯀꯟꯗ ꯕꯥꯔꯕꯔꯥꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯈꯔ ꯈꯟꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯅꯦꯟꯁꯤꯁꯨ ꯕꯥꯔꯕꯔꯥꯒ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯃꯅꯥꯀꯣꯡꯗ ꯇꯥꯗꯨꯅ ꯇꯔꯪ ꯑꯃꯗ ꯄꯦꯟꯁꯤꯟꯁꯤ ꯄꯪꯏꯠꯇ ꯏꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯁ꯭ꯇꯤꯞꯅꯁꯨ ꯅꯦꯟꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯆꯤꯡꯅꯗꯨꯅ ꯅꯦꯟꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯛꯂꯤ ꯍꯧꯖꯤꯛ ꯅꯦꯟꯁꯤꯁꯤ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯕꯥꯔꯕꯔꯥꯅꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯅꯨꯄꯤꯁꯤꯗꯤ ꯕꯥꯔꯕꯔꯥꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯕꯥꯔꯕꯔꯥ ꯃꯥꯟꯕ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗꯒꯤ ꯅꯦꯟꯁꯤꯒ ꯁ꯭ꯇꯤꯞꯀꯁꯤ ꯀꯥ ꯑꯃꯗ ꯆꯪꯁꯟꯗꯨꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ ꯅꯦꯟꯁꯤꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯇꯤꯞꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯦꯟꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯁ꯭ꯇꯤꯞ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯅꯣꯔꯃꯦꯜꯗ ꯂꯩꯕ ꯁꯥꯔꯤꯕꯁꯦ ꯕꯥꯔꯕꯔꯥꯒꯤ ꯃꯔꯝꯁꯤꯡꯕꯨ ꯂꯣꯠꯁꯤꯜꯂꯤꯕꯁꯦ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯂꯣꯠꯄ ꯄꯥꯝꯗ꯭ꯔꯦ ꯀꯅꯥ ꯑꯃꯠꯇꯅ ꯍꯧꯖꯤꯛꯁꯨ ꯕꯥꯔꯕꯔꯥꯒꯤꯗꯃꯛꯇ ꯋꯥꯕ ꯂꯩꯇꯦ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯕ ꯂꯩꯇꯦ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯨ ꯈꯛꯇꯅꯤ ꯋꯥꯖꯔꯤꯕ ꯅꯤꯡꯁꯤꯡꯖꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯌꯨꯝꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯕꯥꯔꯕꯔꯥ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯍꯟ ꯑꯅꯤꯗꯨꯅ ꯇꯧꯍꯧꯔꯤꯕꯗꯨ ꯅꯪꯁꯨ ꯎꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯁ꯭ꯇꯤꯞꯅ ꯅꯦꯟꯁꯤ ꯉꯥꯏꯈꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯅꯦꯟꯁꯤꯅ ꯍꯣꯏ ꯊꯕꯛꯁꯤꯡꯗꯨ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯁꯦꯡꯕꯁꯤꯡꯁꯤ ꯍꯥꯏꯗꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤꯗꯅ ꯁ꯭ꯇꯤꯞꯅ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔ ꯅꯦꯟꯁꯤ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯦꯟꯁꯤꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯀꯩꯅꯣ ꯕꯥꯔꯕꯔꯥꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯒꯗꯕ ꯈꯛꯇꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯅꯦꯟꯁꯤꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯍꯥꯏꯔꯤꯕꯁꯤ ꯍꯣꯀꯤꯟꯁꯇ ꯂꯩꯔꯤꯕ ꯂꯦꯕꯇꯨꯗ ꯆꯠꯊꯔꯤꯕ ꯃꯈꯣꯏꯅꯗꯤ ꯎꯔꯨꯔꯕ ꯃꯌꯥꯝꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯁꯤꯅꯤ ꯁ꯭ꯇꯤꯞꯅ ꯃꯁꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯒꯦꯝꯒꯨꯝꯕ ꯅꯠꯇꯦ ꯅꯦꯟꯁꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝꯁꯤꯡꯁꯤ ꯑꯇꯣꯞꯄ ꯃꯤꯗ ꯁꯟꯇꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩꯈꯣꯏꯁꯨ ꯖꯦꯜꯗ ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯂꯝꯗꯝꯁꯤꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯕꯔꯃꯦꯟꯅꯤ ꯅꯦꯟꯁꯤ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯃꯥꯡꯖꯒꯗꯧꯔꯤꯕ꯭ꯔꯥ ꯅꯦꯟꯁꯤꯁꯨ ꯑꯃꯨꯛ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯎꯡꯉꯒ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯁ꯭ꯇꯤꯞꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯅꯦꯟꯁꯤꯕꯨ ꯊꯦꯝꯕꯤꯗꯨꯅ ꯌꯦꯡꯉꯨ ꯅꯦꯟꯁꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯗꯣ ꯋꯥꯈꯟꯗꯣ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯇꯤꯅꯥꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈꯤꯕ ꯄꯥꯔꯇꯤꯗꯨ ꯌꯥꯎꯔꯨꯁꯤ ꯂꯥꯛꯑꯣ ꯍꯦꯂꯣꯋꯤꯟꯒꯤ ꯄꯥꯔꯇꯤ ꯑꯃ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯂꯤꯕꯗꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯤ ꯀꯥꯎꯊꯣꯛꯅꯕ ꯑꯩꯈꯣꯏꯅꯤꯁꯨ ꯇꯤꯅꯦꯖꯔ ꯑꯃꯒꯨꯝ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯥꯡꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯦꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯗꯁꯇꯤꯟꯒ ꯂꯨꯀꯁꯀꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯃꯦꯛꯁꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯉꯛꯇꯨꯅ ꯍꯥꯏ ꯃꯦꯛꯁ ꯑꯩꯒꯤ ꯏꯃꯤꯡꯅ ꯗꯁꯇꯤꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤꯅ ꯂꯨꯀꯥꯁ ꯃꯦꯛꯁꯅ ꯅꯈꯣꯏꯅꯤꯗꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯉꯤꯗ ꯑꯩꯒꯤ ꯏꯇꯨꯡꯗ ꯂꯨꯝꯗꯨꯅ ꯀꯨꯏꯅ ꯏꯟꯅꯕꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯂꯤ ꯗꯁꯇꯤꯟꯒ ꯂꯨꯀꯁꯀꯁꯨ ꯏꯉꯛ ꯉꯛꯅ ꯂꯂꯠ ꯇꯧꯗꯨꯅ ꯅꯠꯇꯦ ꯅꯪꯅ ꯚꯥꯞ ꯂꯥꯟꯅ ꯂꯧꯔꯦ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯤ ꯅꯠꯇꯦ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯕꯒꯤꯅꯤ ꯅꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯅꯤꯡꯗꯕꯗꯒꯤꯅꯤ ꯅꯪꯗꯤ ꯍꯣꯀꯤꯟꯁꯤꯗꯗꯤ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯁꯦꯟꯅꯕꯤꯕꯅꯤꯗ ꯂꯨꯀꯁꯅ ꯃꯥꯅꯤ ꯗꯁꯇꯤꯟꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇꯅꯤ ꯗꯁꯇꯤꯟꯅ ꯖꯒꯥꯁꯤꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯉꯥꯡꯁꯤꯡꯕꯨ ꯐꯥꯕꯁꯨ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯃꯦꯛꯁꯅ ꯑꯣ ꯑꯗꯨꯒꯤꯔ ꯅꯈꯣꯏꯅꯤꯅ ꯀꯣꯁꯇ꯭ꯌꯨꯝ ꯑꯗꯨ ꯁꯦꯠꯂꯤꯕꯗꯣ ꯅꯅꯒꯟꯗ ꯄ꯭ꯔꯣꯇꯣꯟ ꯄꯦꯛꯁ ꯄꯣꯔꯤꯕꯗꯣ
ꯗꯁꯇꯤꯟꯅ ꯁꯤꯗꯤ ꯅꯀꯂꯤ ꯉꯥꯛꯇꯅꯤꯗ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯎꯄꯨ ꯑꯃꯗꯤ ꯌꯥꯎꯔꯤ ꯅꯪꯁꯨ ꯌꯦꯡꯒꯦꯔꯥ ꯍꯥꯏꯗꯨꯅ ꯗꯁꯇꯤꯟꯅ ꯎꯄꯨ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯥꯀꯟꯗ ꯁꯨꯏ ꯑꯃ ꯃꯦꯠꯄꯗ ꯎꯄꯨꯁꯤꯁꯨ ꯍꯥꯡꯇꯣꯔꯛꯂꯤ ꯃꯈꯣꯏꯅꯤꯅꯗꯤ ꯃꯦꯛꯁꯅ ꯍꯔꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯦꯛꯁꯇꯤ ꯀꯩꯝꯇ ꯊꯧꯋꯥ ꯁꯥꯗꯕꯤ ꯃꯈꯣꯏꯅꯤꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯗꯁꯇꯤꯟꯅ ꯃꯦꯛꯁꯁꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯉꯥꯡꯂꯤꯕꯁꯤꯡꯁꯤꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯪꯕꯗꯒꯤ ꯅꯪꯅꯗꯤ ꯑꯩꯈꯣꯏꯅꯤꯁꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯃꯥꯜꯂꯦ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯅꯃꯥꯟꯅꯕꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯈꯤꯔꯣꯏ ꯍꯦꯂꯣꯋꯤꯟꯒꯤ ꯊꯧꯔꯝꯗꯨ ꯌꯥꯎꯕ ꯆꯠꯄꯗꯁꯨ ꯅꯊꯟꯗ ꯆꯠꯄꯅꯤꯅ ꯅꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯁꯨ ꯌꯥꯏ ꯅꯪꯅ ꯌꯥꯔꯕꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯤꯝ ꯑꯃ ꯂꯩꯖꯩ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅ ꯁꯥꯕꯅꯤ ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯅꯥꯒ ꯊꯦꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯗ ꯁꯣꯏꯗꯅ ꯌꯥꯎꯅꯤꯡꯉꯝꯒꯅꯤ ꯈꯜꯂꯤ ꯍꯥꯏꯖꯜꯂꯛꯂꯤ ꯃꯦꯛꯁꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏꯗꯒ ꯅꯝꯕꯔ ꯑꯣꯏꯅꯒ ꯊꯥꯕ ꯖꯥꯠꯂꯥ ꯑꯩꯅ ꯅꯈꯣꯏꯒꯤ ꯇꯤꯝꯗꯨꯗ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈ꯭ꯔꯒꯦ ꯗꯁꯇꯤꯟꯅ ꯍꯣꯏ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗ ꯈꯪꯉꯤ ꯅꯪ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯦꯛꯁꯨ ꯎꯄꯨꯁꯤ ꯂꯣꯟꯁꯜꯂꯝꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯗꯁꯇꯤꯟꯅꯁꯨ ꯍꯣꯔꯦꯟ ꯃꯈꯣꯏ ꯃꯌꯥꯝ ꯎꯅꯒꯗꯕ ꯃꯐꯝ ꯑꯃꯗꯤ ꯇꯥꯏꯃꯤꯡ ꯑꯗꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ 11ꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ 11ꯁꯤ ꯃꯊꯟꯇ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯤ ꯀꯔꯝ ꯀꯥꯟꯗ ꯁꯤ ꯉꯥꯡꯒꯅꯤ ꯉꯥꯡꯉꯣꯏ ꯍꯥꯏꯕꯁꯤ ꯀꯟꯅ ꯇꯝꯂꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯈꯩꯔꯣꯏ ꯑꯃꯈꯛ ꯎꯔꯦ ꯈꯩꯔꯣꯏꯁꯤ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯃꯍꯥꯛꯅ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗꯨꯗꯒꯤ ꯐꯥꯎꯗꯣꯔꯛꯇꯨꯅ ꯃꯥꯏꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯅꯤ ꯍꯧꯖꯤꯛ ꯁꯤꯟꯁꯤꯗ ꯈꯩꯔꯣꯏ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯈꯩꯔꯣꯏꯁꯤ ꯐꯣꯔꯁ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯊꯥꯕꯒꯨꯝ ꯊꯥꯗꯨꯅ ꯄꯥꯏꯊꯣꯛꯇꯨꯅ ꯎꯗ ꯌꯩꯁꯟꯗꯨꯅ ꯁꯤꯔꯦ ꯃꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯅ 11ꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯃꯁꯤ ꯇꯧꯔꯤꯕꯒꯤ ꯃꯔꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯛꯄꯗꯒꯤ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯩꯔꯣꯏꯁꯤ ꯂꯧꯈꯠꯇꯨꯅ ꯖꯒꯥ ꯑꯃꯗ ꯂꯧꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯇꯨꯡꯂꯣꯝꯗ ꯁꯥꯗꯥꯟꯕ ꯅꯤꯄꯥ ꯑꯃ ꯂꯥꯛꯂꯤ 11ꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯔꯤ ꯅꯤꯄꯥꯁꯤꯅ ꯄꯥꯈꯠꯀꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯀꯤꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯆꯪꯁꯜꯂꯛꯂꯤ 11ꯁꯨ ꯅꯤꯄꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯝꯕꯗꯒꯤ ꯃꯅꯥꯛꯇ ꯃꯩ ꯆꯥꯛꯂꯤꯕ ꯎꯔꯨꯁꯤ ꯄꯥꯏꯈꯠꯂꯛꯂꯤ ꯅꯤꯄꯥꯁꯤꯁꯨ 11ꯒꯤ ꯃꯅꯥꯛꯇ ꯎꯔꯨ ꯄꯥꯏꯈꯠꯂꯛꯄꯁꯤda ꯉꯛꯇꯨꯅ ꯂꯩꯔꯤꯉꯩ ꯎꯔꯨꯁꯤ ꯈꯪꯍꯧꯗꯅ ꯄꯥꯏꯁꯜꯂꯛꯂꯒ ꯃꯃꯥꯏꯗ ꯊꯣꯝꯗꯨꯅ ꯋꯥꯟꯗꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤ 11ꯒꯤ ꯄꯋꯥꯔꯅ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯅꯤꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯖꯦꯀꯦꯠ ꯑꯃꯗꯤ ꯇꯨꯄꯤꯁꯤꯡꯁꯤ ꯎꯞꯁꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ 11ꯅ ꯅꯤꯡꯁꯤꯡꯂꯤꯕꯁꯤ ꯈꯩꯔꯣꯏꯗꯨ ꯎꯔꯨꯕꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯑꯁꯤꯒꯨꯝꯕ 11ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯁꯤꯔꯤꯁꯤꯗ ꯃꯇꯦꯛ ꯌꯥꯎꯕ ꯃꯔꯝꯅ ꯃꯌꯥꯝꯗ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃꯌꯥꯝꯗ ꯍꯦꯟꯅ ꯚꯥꯞ ꯇꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯁꯤꯗꯅ ꯍꯣꯄꯔꯁꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯥꯛꯄꯗ ꯃꯥꯏꯔꯦꯟ ꯑꯄꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯤꯡ ꯋꯥ ꯏꯟꯗꯨꯅ ꯒꯥꯔꯤ ꯑꯃꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯁꯤ ꯊꯦꯡꯅꯔꯦ ꯃꯅꯨꯡꯁꯤꯗ ꯆꯪꯉꯛꯄꯗꯁꯨ ꯃꯥꯏꯔꯦꯟ ꯊꯥꯕ ꯐꯥꯔꯃꯔ ꯑꯁꯤ ꯍꯣꯄꯔ ꯎꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯇꯁꯦꯡꯕꯗꯤ ꯅꯤꯄꯥꯁꯤ ꯅꯣꯡꯃ ꯍꯣꯄꯔꯅ ꯃꯥꯏꯔꯦꯟꯒꯤ ꯐꯥꯔꯝ ꯑꯃꯗ ꯆꯠꯂꯨꯕꯗ ꯂꯣꯏꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯨ ꯄꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯥꯔꯝ ꯃꯄꯨꯗꯨꯅ ꯃꯍꯥꯛꯀ ꯌꯦꯡꯊꯤꯅꯕ ꯅꯤꯄꯥ ꯑꯃꯅ ꯍꯨ ꯆꯥꯏꯁꯜꯂꯝꯃꯦ ꯍꯥꯏꯗꯨꯅ ꯀꯦꯁ ꯊꯥꯡꯒꯠꯂꯛꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯅꯤꯄꯥꯁꯤꯁꯨ ꯃꯥꯏꯔꯦꯟ ꯊꯥꯕ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯔꯝꯂꯤ ꯍꯣꯄꯔꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯃꯦꯔꯤꯟꯒꯤ ꯐꯥꯔꯝꯗꯅ ꯅꯪꯅ ꯍꯨ ꯆꯥꯏꯁꯜꯂꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯅꯤꯄꯥꯁꯤꯅ ꯃꯥꯅꯤ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯏꯔꯥꯟ ꯑꯗꯨ ꯁꯤꯖꯜꯂꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯁꯈꯤ ꯄꯨꯊꯣꯛꯄꯁꯨ ꯉꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯗꯤ ꯃꯤ ꯈꯔꯁꯨ ꯄꯨꯟꯗꯨꯅ ꯂꯩ ꯑꯍꯤꯡꯗꯨꯗꯤ ꯖꯦꯅꯤꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡꯈꯩ ꯂꯣꯏꯅ ꯄꯨꯗꯨꯅ ꯑꯩ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯕꯅꯤ ꯍꯣꯄꯔꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯅꯈꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯧ ꯃꯥꯏꯔꯦꯟꯁꯤꯡꯁꯤꯗꯤ ꯃꯁꯥ ꯃꯊꯟꯇ ꯄꯨꯝꯃꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯁꯤꯗ ꯅꯈꯣꯏꯅꯤꯅ ꯂꯥꯟꯅ ꯂꯧꯅꯔꯤꯕꯗꯨ ꯇꯧꯔꯅꯨ ꯍꯥꯏꯔꯤ ꯅꯤꯄꯥꯁꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯒꯤ ꯃꯣꯠꯇꯗꯤ ꯃꯥꯏꯔꯦꯟꯁꯤꯡꯁꯤ ꯀꯔꯤꯒꯤ ꯄꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯪꯕꯗꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯅꯤꯄꯥꯁꯤꯅ ꯍꯧꯖꯤꯛꯁꯤ ꯑꯣꯛꯇꯣꯕꯔ ꯆꯪꯉꯛꯇ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯪꯕꯗꯤ ꯍꯧꯔꯛꯑꯕꯁꯤꯗꯤ ꯅꯤꯄꯥꯁꯤꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯥ ꯍꯣꯄꯔꯅꯁꯨ ꯎꯏ ꯍꯥꯏꯔꯤ ꯅꯤꯄꯥꯁꯤꯅ ꯑꯗꯣꯝꯅ ꯈꯪꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯈꯨꯠꯁꯤ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯣꯄꯔꯅ ꯑꯗꯨꯗꯤ ꯅꯪꯅ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯈꯨꯏꯔꯛꯄꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤ ꯅꯤꯄꯥꯁꯤꯅ ꯄꯥꯎꯈꯨꯝꯗꯨ ꯌꯥꯝ ꯆꯨꯝꯅ ꯄꯤꯔꯛꯏ ꯑꯩꯁꯤ ꯍꯧꯖꯤꯛ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯆꯍꯤ ꯌꯥꯝꯃꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯏꯔꯦꯟꯒꯤ ꯐꯥꯔꯝꯁꯤ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯦꯡꯅꯔꯤꯕ ꯃꯑꯣꯡꯁꯤ ꯑꯁꯤꯒꯨꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯇꯩ ꯂꯩꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯅꯁꯨ ꯎꯔꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯂꯤ ꯍꯣꯄꯔꯁꯨ ꯑꯇꯩ ꯐꯥꯔꯃꯔ ꯄꯜꯂꯛꯄꯁꯤꯗ ꯆꯤꯡꯅꯗꯨꯅ ꯀꯅꯥꯒꯤ ꯐꯥꯔꯝꯁꯤꯡꯁꯨ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒꯨꯝ ꯊꯦꯡꯅꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯑꯍꯤꯡ ꯑꯃꯈꯛꯇ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯑꯩ ꯈꯇꯪꯒꯤ ꯐꯥꯔꯝꯗ ꯇꯧꯕ ꯅꯠꯇꯦ ꯊꯪꯅꯕ ꯐꯥꯔꯝꯁꯤꯡꯗꯁꯨ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯣꯄꯔꯅ ꯑꯍꯤꯡꯗꯨꯗ ꯀꯅꯥꯒꯤ ꯐꯥꯔꯝꯁꯤꯡꯗꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯐꯥꯔꯃꯔ ꯃꯃꯤꯡ ꯃꯌꯥꯝ ꯑꯃ ꯄꯟꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯐꯥꯔꯝꯁꯤꯡꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ
loina ahing amatada mang takhrabani hairagli masidagi hopper chu chingnaduna hojik nipasina pankhriba atai farmer singdugi mamingdu amu hana hairo haiduna ichankre masidagi senchi max ki sinda mulakre hoju mahana skun sudi thaduna tholakpada mama pundaba mayamba Billy si ngaido leramli Billy na ngachi jomu thengi ibadi kari tawruibano haiduna hangli Max na ai nos khara copy tawna bhona bada thengtokre hairi Billy na yengu Max madudi nang khatagi problem ni matungda mohana sumaina thengna tholagadi na thanda nangi skating du tongduna yumda halakpa taba upai leite haiduna makoini si gari sida ka khatuna mayum lomda mu halakli Billy ni hojik lambi sida manam khara namthiba phawdagi masigi lamdam sidi yam chawkhataba manam chenba lamni hairi Max na mafam si yam chawkhataba lamdi natti nangna khalibdu langani harakli Billy na farene adu ordi nangsu yengu haiduna Max ki side ta gari gi mingjen si chingdarakli hojik mafam sida yam namthiba manama changchalakli tasengmadi manam si pha mayama mang taktuna manama sing mahi marong mayama pumbagi manamni Billy na naton menduna adudi nangsu hayu Max masigi manam si nungsibara haiduna hangakli Max na aina di jaga sida fataba apumba pot amata ude haiduna naki mingjen si chingat kare Billy na nangna tamliba school ne na tawri tu chu yeng mi ne na amot pangakta mathong marong khangdaba ngak nang masigi jaga si chawkhatpani aphabani haina khanbara haiduna hangli Max na madumakti khande hairi Billy na adu oraga mafam si karigi nangna thagatliba Max na aina mafam sibu thagat ki bisu leite hairi Billy na adubu nangna haidrabasu nabukningdadi thagatningba mali Max na aikhoji hojik mafam sida phajanduna leirabani aduna mafam sibu chawkhatte moli nali haiduna nainaruraga karibu kanaba phangdoino haiduna hangli Billy na nangna haidu achumbani koisi mafam sida phajanduna leirabani aduga masisingsi kanagi marano haiduna hangakli Max na nangi narani hairagli Billy na hojikidu kariba nangna haikhidu kariba Max na ai kaimta haigide hairi Billy na nangna hoji haikhidu aikhoida hojik tariba dasasi khodimak aigi irane haikibani tasengwadi nangsu khanglibani Max kanagi marano haibasi hayu Max kanagi marano haiduna hangakli Max ti hojik pakhumpi debi laikre Billy na kanagi marano haiduna tapna sum hangambadagi yam kanna Max ta laukchanduna Max na pakhumsi pimalaktabadagi gari si yam yangna thogatkre Billy gi gari kuthauksida Max su pakhatpa phawre hojik gari sigi mamangda ya khara lapna Dustin ga Michael Lucas ka si cycle thauduna mayum lomda hanbasi ure Max na Billy da pakhatuna gari do khara tapna thau hairi Billy na o mangda thauriba ahumsi nangi namanabara haiduna hangli Max na su Billy ga makhoini di yanadabanina mai hoji maki mamanabani hairagadi Dustin hoi mai hoji khudong thiba tagadra khanbadagi maki mamanaba natte hairi Billy na adu orabadi yam pharene ahumsi nangi namanaba natrabanina aina hoji pulap thomtatpada nangonda karimta nungaitaba phawroi thomtatlagi haiduna yam kanna thaujankhre Max na di Billy da gari si tapthanaba kanna hairi adubu Billy di na oin tadabi mamisi mamang lomda bokti yengdabida speed ta chumna dumak thaujalagli somda mai hoisu tunglomda gari ma kanna thoreyadi khanglaga matai da thaidanaba tapna dumak thaudu leiri Billy na thoriba car sina mai hoji thomtat ki hek tawbaga Max na starring si khanglai leithokibadagi uchina china Dustin hoi mai hoisu sorok matai da cycle si longchandu leina hore Billy chu angau phaigum ngachidi nangna makhoi umsi kanbire matungdadi kanba ngambara yengu haduna law khongduna gari si kanna thauduna dumak chatkre tunglomdana Dustin na gari sita yengduna masibu karamba angau na thauba kanagi gari no haduna hangli Lucas na di gari si machak khangbadagi gari si Max na tongba gari ni haikre masirgi sensi Hopper si ngasagi phama puduga mang taklaba pham singsi yengchanba lagli hojik farmer sigi machanupa amasu Hopper da yamunna yengakli angang sina di Hopper da attack tawrge hapsi khankhre hojik mafam sigi mairen singsi nahana somda pumlambagum sida chu loina pumnu leramli phama pusina Chief Hopper tawriba phibam si yengbiu masibu ingbadagi tawbani haiduna adong wasaktuna haiba ngambibra haiduna hangakli Hopper su leiriba farm singsi mathang kangbagi paw si tabadagi chingnaduna nangi farm si kadawai jaga bu konge haiduna hangkhre hoju Hopper na farm sigi matai thangba jaga da changchanduna yengmada u makhong amada gamman bandam lauba matin khara taidu leirambasi thengnare asomda chu Hopper gi makada leiba police anisina atopa farm khara chu yengchelli mafam si chu pungkang ba haibdu oire nipasina Hopper da paw phawraktuna jaga si chu hojik mang tak ba haibdu oire manam ju yam namthiba ma thoi nangna laridu dadi manam namthiba thokpra haiduna hangli Hopper na masida ju thoi police amana mafam si manam namthiba gi hairogadi government gi hospital ga cha manare Hopper na sesida nakhoi su mathang chattuna yengu nakhona leiriba farm du kadawai bo kongi yengu nakhona chakadorbe lambi du su marking flag yung duna chatko police na aduboi khona madu taw leirabadi matamdi yam changkhrani hairi Hopper na changning changjajano yengu tawri thaba asi karina no haiba ikoi khangdribani aduna thigattaba yadabani poison gumbamna tawbasu aramba yai
aduna masak khangdaba mahi manai nakhunna irai laina hekta sounu somda ju police amana Hopper na somda thengnakiba namdap lawa mahi adu mafam sida ju thengnare maana makhunna paidno sanari Hopper ju hujik umangi jaga sida changjalakuna namdap lawa mahi sing tairiba u sing makhongda flag amam yungchanduna sum changkhre Masiragi sinchi Joyce ki mayum sidam lakre hojik Jonathan da Bob na maki video camera si sinaduna camera si handle tawba kana tambiri Joyce na su macha Will bu hello Will gi thoramadu yawa chatnaba loisan biduna mayamaga matam chuppada laiminanaba wafam kayama su sinari hojik Jonathan na Will si thoramadu yawhalunaba pudun lagli Jonathan na imana khalip si karino isu yantade Will na karamba matangdano haidro hangagli Jonathan na aina haire si Bob ki matangdani Bob ta khoi mana khalli bo khanchi kari no haiba isu yan ta de hairi Will na aidi mahak pudi phana khalli mahakna de aingonda ngasi phawba atai mayamna aingonda yengbiraba yengsi mahakna di yengakte aingonda force amata tawba leite atai di aingonda force tawduna ngasi gi thoram si phawda ningtamna ithanda chatuna imanab singka punduna yaw phawba phangde hairi Jonathan nangna hairi si aingonda Will na aina haibadi Mike su machenen si leiribani adubu nongmata Mike ko sang bahab du oide ngasi su Mike ti mathanda dum tholakani Jonathan jo manaupa Will na ningtam jadre hairakpagi mong sida mathwai nungaitre somdra Lucas ka Dustin ga Mike su makhoi costume ju setuna Will bu ngai do leramle Will su Jonathan na thilaktuna mpham si yoragli Jonathan na manaupa Will na mathwai nungai tab si ubada Will aina nang na thanta chatpagi ayaba si pirage adubu nang matam chuppada namanaba singa thadoknagano Will su mayamagi wapam si tabada haraujari Jonathan aduga horen pung mapan tabada maki mayumda nang leiramgadabane maduda ai nang loba soidan lake machimanaw si hujik promise tawna Will si yam harauna gari sidagi kumtharagli Jonathan amu Will ngakta ko masi camera si Bob na ingonda nakhoigi video record khara launaba imana di nangbu aina senanaba hairakpani adubu nangna pamdrabanina camera si nangna oina paikro aduga namanaba Dustin makhut lengba angang sidadi sinarunu hairi Will su ngasi yam harauduna mamanaba ahum siga Mike hoi Dustin hoiga punna thoram si yawba chatkre Jonathan su manaupa Will na mahakna sum senado leiba si pamaktabadagi mathanta thabadi thadokre adubu mathwai nungaitana nungsa thina di lehori mahak su hujik Will si senadrabanina thabak leitabadagi Nancy-na nongma chatse haikiba Halloween gi party thoramadu yarurage haiduna invitation card asi phaktoktuna yengkhre masiragi sinchi party sida mung lakre hujik party sida Billy su beer mayam thakchanduna hena thakpa ngambagi competition ama yauri mayam sina su count tawduna Billy na winner oire mahak su koilaw lawduna Steve ka Nancy gi manakta changchalagli Billy gi kangu mana Steve ta ngaside Steve nangi record adu Billy na thugai khre aduna challenge tawchalagli adubu Steve ti hujik ngausanabagi thaba asi toklabani makhoi ni su Billy hoigi mong sida hainadabadagi leithokduna chatkre Nancy su beer khara kandro thakchalagli Steve nadi masi tawdanaba Nancy da kana khamli adubu Nancy na Steve nang sai haikibada aikoi si ngasidi teenager amagum ngausanagdabani haiduna adunani aina masi thakchalebsi haiduna pangthakta thakchanduna leiri somdana Joyce ka Bob ka su nungai bai sai ma thaduna yam nungsinana wari watai saduna dance tawminaduna leiri masida Joyce ti macha Will na manaktagi jathoki basida nungsa thiduna party si nungai pham khangdre Bob na su Joyce nungai tri basi thembiduna yam nungsinana leiri masiragi sinchi Mike ka Dustin ga Lucas ka Will ga gi sinda mung lakre makhoi mari se hujik team oiduna yumthong changduna naka thengma ko chatli yumbu singsina su angamba mithai na chingba chapot kaya ama pinaragli ngasigi numisedadi makhoi da su natana tai angang kaya ama su team semduna yung kudimak changduna naka thenglibani makhoi humna hujik yum mamada changduna mithai khara phangduna tholaklaga sum lakpada lambi sida marks usomda thang paiba miyoi ma khangchong thoraktuna thap torogli makhoi mari su khangpre khangduna koilaw lauri adu miyoi si marks lokthorokpadadi Max oidun leramle Max na makhoi mari na khangba sida noktuna ina khunba yung khara changugadabani law haiduna Lucas hoibu kauduna chatkre Max ubda Lucas ka Dustin gadi yam harauna matung inari adubu Mike ti hojik khangkhiba adudagi Max hariba nupim chaji ihei hainadabida leiri somdana Hopper su flag mark asi sum yungduna lakpada numita sankre mahana hojik u singda tairiba namnam lawa mahi singchi khungul liduna sum lakpada farm sida hojik sa kharana kochen bagi khonjel su tari Hopper na jingnana leiringai tunglomdagi ngasai mangonda munna yengkhiba farm apudugi anga asina toy gannama kapsalagli adugo Hopper da nang maithire hairagli Hopper su khangduna pictru nang oire nang naibu khangalle angang si ubdagi Hopper su 11 bu ningsingakduna mahakna pung 9 minute 30 chap chana lakya hairambadu hojik matam si hentokre masirgi mahak su khonglai thuna gari si thauno chatkre farm ge angang si su mathanta leptu lehori hojia mu Hopper na gari si prabab maning hanjalaktuna angang sida yauri ba chapo chingsi 11 gi dabak mahakna paisa piduna
खरा लेरी सोमदना 11 सु हॉपर से हाइना की पुंगदु फावबा लाक्तबदगी मथंता ngaiduna kitang chaurap tawduna TV yengduna leiri hojik mahana hopper ga makhoni thengnadringe mamangi thogdo khara mu ningsinglagli hojik 11 si sadan man padudagi jacket nungket tupi munduna laklaga umangsida sumsum lakpada kitang laptakna mahaki mamangda upu ma leibsi ure masigi upu sine khona mamangda thengna khraba hopperna Christmas numita achapot khara haptuna thambiramba adu hopperna 11 si hingam khini haina chingnabadagi Christmas numita 11 gi damakta hopperna achapot si khudol oina tambirambani 11 hoji upuji hangtoktuna yengbadasu hopperna hapamba mahana pamjana chaba achapot singchi yaudun leramle masi ubda 11 su yam haraujari akoi besida koyeng yengduna achapot si lauduna mu kana chenkre masrigi sinchi present gi sinda mu lakre hoji 11 na thokiba thodok singchi ningchingduna ngasi jo hopperna haina kiba matamdu hentoktuna hojik phawba yoroktaba sida TV sim haki ka da thangjenaba phireb lebkre somdana Lucas ka Dustin gana Max ka wari sa duna makhoi gi na ka thengbai khongchat asi makha tana yumthong chingji chang duna leiri makhoi hongi tungdana Mike ka Will ga su tap na inaragli Will na su mayamana piramba camera sina Mike ta mungnam mangda chaliba Lucas hoi Dustin hoi da su namli Mike ti Lucas ka Dustin gana Max pu team sida pusalakpagi sauningba phawre Mike na Will nangna di makhoi ni na tawri basi ayaba pi khibra haiduna hangli Will na karama matangdano haiduna hangli Mike na aina hairisi Max haiba nupisi gi matangdani mahana khoi gi team sida yaurlibsi karigino haiduna hangli Will na yauje sanu kaino ngasi gi thoram sikhatagi ni hairi Mike na adu warasu aikhoi ni desu makhoi ni na hangpham thoina team sida makhoi ni na any decision heta lapthok ba yaroi Will na makhoi ni di Max da yam excited oijari jidi aina khanbadadi nang nasu Dustin ga Lucas ka gi khallaga yarakani haina khalli haragli Mike na adu ngasi di best friend khata pungadaba numini ai makhoi ni ga wari sanadaba yaroi haiduna Mike si Dustin hoi Lucas hoi bu prabab tana duna chengkhatkre Will su mathanta tungsida tapna lakpada mamangda han kharana mamaida marks upsanduna Will da khangalagli Will su khangprek khangduna laimaida longkhak lona tabadadi mafam si mahana he uriba onaba sangsar du da tare Will na hojik yam pakhanna mathanta Mike pu koi kauri mamangda su hojik musuk muba lachin manba chawraba amamba ma hogalagli masi uda Will di mamit langkhatun laikre hojik lachin manba nonglai nuksit manba amadi chawraba monster masu manba irei gumlaba amuwasina Will da changsalakpadagi Will su yam kanna chenkre mahangna yum amada chenjanduna yam kina lotun leiri irei manba posaksina su mahaki makhutchingsi yum sida changsalakduna Will bu koi thiragle Will su upai leitana mamit uchenduna yam kina khangjari ngai Mike na Will da yam kanna kaurogli Will su jik kachin amada phamdu leramle tawbatabu mahana hojik amuk leiri basi asengba sangsar sidani Mike na aina ngasaidagi nangbu koi thiribani Will nang kadom da muk chaluribanu sidana kaidawramlibano haiduna hangli hojik Dustin ga Mike ka Max ka su mafam sida ipa pakhana chenjalagle Will na pakhaliba mawong matau sida mayam si pungaw ngawre Mike na Will bu chikhatpiduna lao yumda chalasi lao haiduna Dustin na su mateng pangge tawbada Mike na yare Dustin aiga Will ga chatkhage nakhoi hung kumai si makha tana enjoy taw ko hairamlaga chatkre Dustin ga Lucas kana su Mike na makhoida khitang warau habsi khangle Max ti tawriba Will gi mawong sida ingak-ngakna mahak si kaidawrabano haiduna hangli Mike ka Lucas kana su haikidre Max adi haidokidre masrigi sinsi Nancy hoina yauriba party sida mung lakre hojik Jonathan su mafam si yoksalakduna party sida changsalagli somdana Nancy si Steve na question senari adubu Nancy di beer si makha tana thaknaba kan honari masa su yamna ngawre makhoi ni hojik beer glass asi munabada Nancy da haijanbadagi pungchot chole masrigi Nancy su kitang chaurap tawduna toilet ta changsankre Steve su adumak tanarakduna lakli Steve na Nancy ayam lankre nangna nangi phurita churibadu isingna dumna chamlaga kokadaba natte phidu sudokdaba yaroi nang yumda thilamagi chalasi lao hairi Nancy na yu ngauri nangna mafamsida party yaurisi haiduna lakhiba natra nangna pamlisi masi natra Steve na natte aina simakti pamkhiba natte nangna mafamsida laktuna biar thaktuna ngawbadu aina pamba natte hairi Nancy na nangna hairibadu aranbani khudiba minammani nangdi haibana ama tawbana amani Steve na aina hairisi namthak natte kedoroge aina ngonda oidaba amata ngangdi hairi Nancy na masasi yu ngawduna aina hairisi achumbani nangna hojik mayamangdo utlibasi Norwenda hingba saribani adubu aidi yu phana thaklabasu Barbara bu kawbu ngamde hadun kapakli Steve na di Nancy na waroribasi themnaba kan honari Nancy na nangna ngasaida haikibada party tawrabadi wakhan nungaitabasi kokani haiduna adubu aidi Barbara bu kawbu ngamde hojik yu kawdri nangna haikibasingdu aranba ngaktani kudibak minammani nangsu minammani haragli
ꯁ꯭ꯇꯤꯞꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯤꯁꯨ ꯃꯤꯅꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯦꯟꯁꯤꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯑꯗꯨꯃꯛ ꯈꯨꯗꯤꯡꯃꯛ ꯃꯤꯅꯝꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁ꯭ꯇꯤꯞꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯦꯟꯁꯤꯁꯤ ꯊꯝꯃꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯦꯟꯁꯤꯁꯨ ꯃꯐꯝꯁꯤꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛꯀ ꯋꯤꯜꯒꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏꯛꯅ ꯋꯤꯜꯁꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯋꯤꯜꯅ ꯊꯦꯡꯅꯈꯤꯕ ꯎꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯋꯤꯜꯅ ꯑꯩ ꯍꯧꯖꯤꯛꯇ ꯃꯐꯝꯗꯨꯗ ꯆꯠꯂꯨꯔꯦ ꯍꯥꯏꯔꯤ ꯃꯥꯏꯛꯅ ꯀꯗꯥꯏꯗ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗꯨꯗꯔ ꯋꯤꯜꯅ ꯍꯣꯏ ꯃꯐꯝꯗꯨꯗ ꯑꯩ ꯆꯠꯂꯨꯔꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨ ꯂꯩꯔꯒ ꯅꯥꯀꯟ ꯑꯃꯗꯅ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗꯨ ꯂꯩꯔꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯪꯁꯥꯔ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯍꯤꯡꯕꯒꯨꯝ ꯇꯧꯔꯦ ꯑꯩꯅ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛꯇ ꯌꯦꯂꯣꯝ ꯈꯨꯗꯤꯡꯃꯛ ꯑꯀꯣꯏꯕꯗ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯈꯤ ꯑꯩꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯃꯥꯡꯗ ꯑꯃꯨꯕ ꯂꯩꯆꯤꯟ ꯑꯃ ꯐꯥꯎꯒꯠꯂꯛꯈꯤ ꯑꯗꯨꯕꯨ ꯐꯥꯎꯒꯠꯂꯛꯂꯤꯕꯗꯨ ꯂꯩꯆꯤꯟ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯂꯩꯆꯤꯟꯗꯧꯅꯗꯤ ꯇꯧꯔꯒ ꯃꯈꯣꯡ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯤ ꯌꯥꯝꯅꯁꯨ ꯆꯥꯎꯏ ꯃꯍꯥꯛꯅ ꯑꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯃꯐꯝꯁꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯦ ꯃꯥꯏꯛꯅ ꯅꯪꯅ ꯎꯈꯤꯕꯁꯤꯡꯗꯨꯕꯨ ꯇꯁꯦꯡꯅ ꯊꯣꯛꯂꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯨ ꯆꯨꯝꯒꯗꯣꯔꯤꯕꯔꯥ ꯅꯪꯒꯤ ꯋꯥꯈꯟꯗꯒꯤ ꯊꯣꯛꯄꯅꯦ ꯍꯥꯏꯕꯗꯨ ꯋꯤꯜꯅ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯗꯦ ꯃꯥꯏꯛ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯅꯪꯅ ꯀꯅꯥꯝꯇꯗ ꯑꯩꯒꯤ ꯈꯟꯗꯨꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯑꯇꯥꯕ ꯃꯤꯅꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯂꯧꯁꯟꯕ ꯉꯝꯃꯣꯏ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯔꯣꯏ ꯑꯩꯕꯨ ꯑꯉꯥꯎꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯃꯥꯏꯛꯅ ꯍꯣꯏ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏ ꯑꯗꯨꯕꯨ 11ꯗꯨ ꯂꯩꯖꯔꯝꯃꯒꯗꯤ ꯅꯪꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯃꯍꯥꯛꯅꯗꯤ ꯈꯪꯒꯗꯕꯅꯤ ꯃꯍꯥꯛꯅꯗꯤ ꯚꯥꯞ ꯂꯣꯏꯅ ꯇꯥꯒꯗꯕꯅꯤ ꯋꯤꯜꯅ ꯑꯁꯦꯡꯕꯒꯤꯔ ꯃꯍꯥꯛꯅ ꯑꯩꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯍꯣꯏ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯩꯁꯨ 11ꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ ꯑꯃꯨꯛꯃꯨꯛꯁꯨ ꯑꯩꯅ ꯎꯕꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛꯇꯨ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩꯕꯒꯨꯝ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡꯁꯤ ꯑꯔꯥꯟꯕꯅꯤ ꯃꯍꯥꯛꯇꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤ ꯃꯔꯛ ꯃꯔꯛꯇ ꯏꯊꯟꯇ ꯈꯟꯖꯩ ꯑꯩꯁꯦ ꯉꯥꯎꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯛꯅꯗꯤ 11ꯕꯨ ꯎꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯚꯥꯞꯇ ꯎꯔꯤꯕꯣꯏ ꯈꯟꯈ꯭ꯔꯦ ꯋꯤꯜꯅ ꯃꯥꯏꯛ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯏꯊꯟꯇ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯕꯅꯤ ꯃꯥꯏꯛꯅ ꯑꯗꯨꯕꯨ ꯋꯤꯜ ꯏꯕꯥꯅꯤꯃꯛ ꯄꯨꯟꯅ ꯉꯥꯎꯈ꯭ꯔꯕꯁꯨ ꯏꯕꯥꯅꯤꯗꯤ ꯂꯥꯞꯊꯣꯛꯅꯔꯣꯁꯤꯀꯣ ꯉꯥꯎꯔꯁꯨ ꯑꯗꯨꯝ ꯇꯤꯟꯅꯁꯤ ꯊꯥꯗꯣꯛꯅꯔꯣꯁꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯖꯣꯅꯥꯊꯟꯅꯁꯨ ꯅꯦꯟꯁꯤꯁꯤ ꯋꯤꯜ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯅ ꯃꯌꯨꯝꯁꯤꯗ ꯊꯤꯟꯕ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯅꯦꯟꯁꯤꯗꯤ ꯌꯨ ꯉꯥꯎꯕꯗꯒꯤ ꯌꯥꯟꯃꯦꯟ ꯇꯥꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯖꯣꯅꯥꯊꯟꯅ ꯅꯦꯟꯁꯤꯕꯨ ꯌꯥꯝ ꯋꯥꯅ ꯁꯝꯗꯨꯅ ꯄꯣꯔꯛꯂꯒ ꯀꯥꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯊꯝꯕꯤꯔꯝꯂꯤ ꯅꯦꯟꯁꯤꯁꯨ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯋꯥꯎꯔꯤ ꯄꯥꯡꯊꯣꯔꯛꯇꯨꯅ ꯖꯣꯅꯥꯊꯟꯗ ꯑꯃꯨꯛꯇꯪ ꯀꯧꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯄꯔꯁꯤ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ 11ꯅ ꯁꯥꯎꯔꯝꯃꯒꯅꯤ ꯈꯪꯕꯗꯒꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯐꯤꯡꯅ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯅꯤꯒꯤ ꯈꯪꯅꯕꯤ ꯊꯣꯡ ꯈꯨꯊꯤꯟꯁꯦ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯔꯛꯇ꯭ꯔꯦ ꯍꯣꯄꯔꯅ ꯊꯦꯝꯗꯨꯅ ꯅꯪ ꯊꯣꯡꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯡꯉꯨ ꯑꯩ ꯅꯪꯒꯤꯗꯃꯛ ꯀꯦꯟꯗꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯡꯉꯨ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯊꯣꯡꯁꯤꯁꯨ ꯍꯥꯡꯇꯣꯔꯛꯂꯦ ꯑꯗꯨꯕꯨ ꯊꯣꯡꯁꯤ 11ꯅ ꯍꯛꯊꯦꯡꯅꯅ ꯍꯥꯡꯇꯣꯔꯛꯄꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯄꯋꯥꯔꯅ ꯂꯥꯞꯅ ꯍꯥꯡꯉꯛꯄꯅꯤ ꯃꯍꯥꯛꯇꯤ ꯀꯥ ꯑꯃꯗ ꯇꯤꯚꯤꯁꯤ ꯊꯥꯡꯖꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯣꯄꯔꯁꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ 11ꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯊꯣꯡꯁꯤ ꯍꯥꯡꯅꯕ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯣꯡꯁꯤꯗ 11ꯅ ꯍꯥꯡꯇꯣꯔꯛꯇ꯭ꯔꯦ ꯍꯣꯄꯔꯁꯨ ꯁꯣꯐꯥꯁꯤꯗ ꯃꯊꯟꯇ ꯐꯝꯊꯗꯨꯅ 11ꯅ ꯁꯥꯎꯔꯤꯕꯁꯤ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯅꯨꯡꯗꯅ 11ꯁꯤ ꯇꯤꯚꯤꯁꯤ ꯊꯥꯒꯠꯇꯨꯅ ꯋꯦꯕ ꯑꯃ ꯐꯥꯗꯨꯅ ꯃꯃꯤꯠꯇ ꯐꯤ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯃꯥꯏꯛꯀ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯃꯤꯠꯁꯦ ꯍꯦꯛ ꯄꯨꯟꯁꯤꯜꯂꯒ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯃꯝꯕ ꯖꯒꯥ ꯑꯃꯗ ꯃꯥꯏꯛꯁꯤ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯗ ꯁꯦꯠꯁꯦ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥꯏꯛꯅ ꯅꯪ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯗꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯄꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯉꯝꯕ ꯏꯪꯒꯤꯠ ꯑꯃꯇꯪ ꯇꯧꯔꯛꯎ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯔꯤ 11ꯁꯨ ꯃꯥꯏꯛꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯎꯔꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯏꯛꯅ 11ꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ 11ꯅꯁꯨ ꯃꯥꯏꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ 11ꯅ ꯃꯥꯏꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯏꯛꯇ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯨꯔꯦ ꯈꯣꯟꯖꯦꯜꯁꯤ ꯃꯥꯏꯛꯅꯁꯨ ꯁꯦꯠꯁꯤꯗ ꯇꯥꯕꯗꯒꯤ 11ꯗ ꯍꯟꯖꯟ ꯀꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ 11ꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯒꯤ ꯃꯥꯏꯛꯁꯤ ꯁꯦꯠꯁꯤ ꯊꯤꯡꯖꯤꯜꯂꯝꯃꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ 11ꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯂꯩꯍꯧꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯁꯤ ꯂꯣꯏꯗꯨꯅ ꯃꯁꯤꯗꯒꯤ 11ꯁꯤ ꯅꯣꯔꯃꯦꯜꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯥꯏꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯒꯤ ꯃꯥꯏꯛꯅ ꯃꯥꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯗꯁꯇꯤꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯁꯇꯤꯟꯁꯤ ꯃꯌꯨꯝꯗ ꯂꯥꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯄꯥꯟꯗ ꯈꯤꯜꯂꯤꯕ ꯗꯁꯕꯤꯟꯁꯤ ꯉꯁꯤꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯖꯤꯕ ꯑꯃ ꯌꯥꯎꯕꯒꯨꯝ ꯊꯛ ꯅꯣꯝꯗꯨꯅ ꯈꯣꯡꯉꯛꯂꯤ ꯗꯁꯇꯤꯟꯁꯨ ꯉꯁꯤꯗꯤ ꯗꯁꯕꯤꯟꯁꯤ ꯀꯥ ꯍꯦꯟꯅ ꯅꯣꯝꯃꯛꯄꯗꯒꯤ ꯄꯥꯈꯠꯇꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯗꯁꯕꯤꯟꯁꯤꯁꯨ ꯃꯅꯨꯡꯗ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯆꯤꯛꯅꯕꯒꯨꯝ ꯉꯪꯅꯗꯨꯅ ꯅꯣꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗ ꯗꯁꯇꯤꯟꯅꯁꯨ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯗꯨꯅ ꯗꯁꯕꯤꯟꯁꯤ ꯍꯥꯡꯇꯣꯛꯎꯕꯗꯗꯤ ꯖꯤꯕ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯥꯏꯊꯣꯡꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ